ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯆꯦꯅꯦꯜ ꯑꯁꯤꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯊꯣꯏꯕꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯇꯝꯗꯨꯗ ꯄꯥꯜꯂꯝꯕ ꯅꯤꯡꯊꯧꯁꯤꯡ ꯂꯝ ꯃꯨꯟꯅꯕꯒꯤ, ꯊꯧꯅꯥ ꯐꯕ ꯇꯥꯟꯅꯕꯒꯤ, ꯅꯨꯄꯤꯒꯤ ꯋꯥꯍꯧꯗꯒꯤ ꯂꯩꯕꯥꯛ ꯑꯃꯒ ꯑꯃꯒ ꯇꯣꯏꯅ ꯈꯨꯠꯊꯣꯛꯅꯔꯝꯃꯤ, ꯂꯥꯟ ꯇꯧꯅꯔꯝꯃꯤ꯫ ꯄꯥꯔꯤ ꯀꯧꯕ ꯅꯤꯡꯊꯧꯅ ꯐꯝꯕꯥꯜ ꯂꯥꯡꯂꯤꯉꯩ ꯃꯥꯒꯤ ꯂꯩꯕꯥꯛ ꯌꯦꯛꯅꯕꯗ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯍꯟꯗꯦ꯫ ꯑꯃꯔꯣꯝꯗ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯌꯥꯏꯕꯤꯅ ꯃꯇꯝ ꯄꯨꯝꯕꯗ ꯄꯥꯔꯤꯒꯤ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯃꯥꯏꯊꯤꯕ ꯄꯤꯅꯕ ꯈꯟꯈꯤꯕꯅ ꯂꯩꯕꯥꯛ ꯑꯅꯤꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯥꯏꯕꯗꯨ ꯐꯪꯂꯝꯗꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯤꯡꯊꯧ ꯄꯥꯔꯤꯅ ꯃꯥꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯃꯆꯥ ꯏꯕꯨꯡꯉꯣꯕꯨ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇ ꯃꯍꯩ ꯇꯝꯕ ꯊꯥꯕ ꯄꯥꯝꯂꯛꯂꯤ꯫ ꯅꯤꯡꯊꯧ ꯃꯆꯥ ꯃꯇꯣꯝꯇꯅꯤ, ꯃꯍꯩ ꯃꯇꯤꯛ ꯆꯥꯗꯕ ꯌꯥꯗꯦ꯫ ꯇꯨꯡꯂꯝꯆꯠꯀꯤ ꯅꯤꯡꯊꯧꯔꯦꯜ ꯃꯍꯥꯛꯅ ꯑꯣꯏꯒꯅꯤ, ꯃꯍꯩ ꯍꯩꯇꯕꯅ ꯂꯩꯕꯥꯛ ꯉꯥꯛꯄ ꯃꯤꯈꯥ ꯄꯣꯟꯒꯅꯤ, ꯑꯁꯨꯝꯅ ꯂꯩꯈꯥ ꯇꯥꯒꯅꯤ꯫ ꯅꯤꯡꯊꯧ ꯄꯥꯔꯤ ꯃꯥꯒꯤ ꯇꯥꯂꯣꯏ ꯂꯩꯃ ꯌꯣꯏꯃꯣꯡꯕꯤꯗ ꯆꯤꯛꯅ ꯋꯥꯔꯤ ꯁꯥꯏ꯫ ꯂꯩꯃ, ꯂꯩꯕꯥꯛꯀꯤ ꯏꯔꯥꯡꯁꯨ ꯅꯦꯝꯊꯒꯅꯤ ꯊꯥꯖꯗꯦ꯫ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯄꯨ ꯌꯦꯡꯁꯤꯟꯗꯨꯅꯇ ꯂꯩꯔꯤ꯫ ꯐꯤꯚꯝ ꯑꯁꯤꯗ ꯏꯆꯥ ꯅꯤꯡꯊꯦꯝꯒꯤ ꯀꯔꯤ ꯇꯧꯁꯤꯒꯦ? ꯃꯥꯕꯨ ꯃꯍꯩ ꯃꯇꯤꯛ ꯆꯥꯅ ꯍꯩꯅꯕ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇ ꯊꯝꯕ ꯄꯥꯝꯃꯤ ꯂꯩꯃ꯫ ꯃꯗꯨꯕꯨ ꯂꯦꯞꯂꯕꯗꯤ ꯀꯔꯝꯕ ꯂꯩꯕꯥꯛꯇ? ꯅꯤꯡꯊꯧ ꯃꯇꯤꯟ ꯌꯣꯠꯇꯨꯅ ꯋꯥꯈꯜ ꯈꯜꯂꯤ, ꯑꯗꯨꯒ ꯍꯥꯏ, ꯃꯗꯨꯅꯤ ꯑꯩꯅ ꯈꯜꯂꯤꯕꯁꯤꯁꯨ꯫ ꯊꯥꯕꯨ ꯊꯥꯔꯕꯗꯤ ꯂꯥꯟ ꯄꯥꯝꯗꯕ ꯂꯩꯕꯥꯛꯇ ꯊꯥꯕꯅ ꯐꯩ꯫ ꯁꯨꯝꯗꯧꯔꯁꯤ ꯂꯩꯃ, ꯁꯨꯝꯗꯧꯔꯁꯤ꯫ ꯇꯥꯛꯄꯤꯌꯨ, ꯀꯔꯤ ꯋꯥꯐꯝꯅꯣ? ꯄꯤꯛꯂꯕꯁꯨ ꯄꯤꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯤꯛꯄ ꯂꯩꯕꯥꯛ, ꯂꯥꯏꯔꯤꯛ ꯍꯩꯕꯅ ꯃꯄꯨꯡ ꯑꯣꯏꯕ, ꯂꯥꯟ ꯄꯥꯝꯗꯕ ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯟꯊꯅ ꯂꯩꯕ ꯂꯩꯕꯥꯛ ꯑꯃ ꯂꯩ꯫ ꯃꯗꯨꯗ ꯊꯥꯔꯁꯤ ꯏꯆꯥ ꯑꯁꯤ꯫ ꯐꯅꯤ ꯈꯟꯕꯗꯣ ꯑꯗꯨꯝ ꯇꯧꯕꯤꯔꯣ, ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯁꯤ ꯏꯆꯥꯗ ꯑꯃꯨꯛꯇ ꯇꯥꯍꯟꯕꯗꯤ ꯐꯕ꯭ꯔꯥ ꯈꯜꯂꯤ꯫ ꯀꯧꯔꯛꯑꯣ꯫ ꯌꯣꯏꯃꯣꯡꯕꯤ ꯈꯣꯟꯖꯦꯜ ꯈꯔ ꯍꯧꯔꯞꯅ, ꯀꯅꯥ ꯂꯩꯒꯦ? ꯃꯅꯥꯏ ꯅꯨꯄꯤ ꯑꯃ ꯆꯪꯂꯛꯂꯒ, ꯀꯔꯤ ꯇꯥꯛꯄꯤꯒꯗꯕꯅꯣ ꯂꯩꯃꯔꯦꯝꯕꯤ? ꯌꯦꯡꯉꯣꯏ, ꯆꯥꯎꯕꯗ ꯍꯥꯏꯈꯣ, ꯏꯆꯥ ꯅꯤꯡꯊꯦꯝꯗꯣ ꯑꯩꯒꯤ ꯀꯥꯗ ꯍꯧꯖꯤꯛꯃꯛ ꯑꯃꯨꯛꯇ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯈꯣ, ꯊꯤꯜꯂꯕꯅꯤ꯫ ꯐꯒꯅꯤ ꯂꯩꯃꯔꯦꯝꯕꯤ꯫ ꯂꯩꯃꯔꯦꯝꯕꯤꯒꯤ ꯃꯅꯥꯏꯅ ꯆꯥꯎꯕꯗ ꯄꯥꯎ ꯍꯥꯏꯈ꯭ꯔꯦ꯫ ꯆꯥꯎꯕ ꯃꯖꯥ ꯏꯕꯨꯡꯉꯣꯗ ꯑꯃꯨꯛ ꯍꯪꯒꯠꯂꯨꯔꯦ꯫ ꯁꯅꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝ ꯃꯃꯥꯒꯤ ꯀꯥꯗ ꯂꯥꯛꯂꯦ, ꯑꯀꯨꯞꯄ ꯃꯔꯣꯜꯗꯨ ꯇꯥꯟꯅꯔꯦ꯫ ꯃꯃꯥꯒ ꯃꯄꯥꯒꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯅꯤꯡꯉꯥꯏ ꯇꯧꯗꯅ ꯌꯥꯔꯦ ꯍꯥꯏꯕ ꯏꯟꯕ ꯅꯤꯡꯊꯦꯝꯅꯤ꯫ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯌꯦꯡꯗꯨꯅ ꯃꯆꯥ ꯅꯤꯡꯊꯦꯝꯕꯨ ꯃꯍꯩ ꯇꯝꯅꯕ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇ ꯊꯤꯟꯕꯤꯔꯛꯂꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯤ ꯍꯥꯏꯕꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕꯒ ꯂꯣꯏꯅꯅ ꯉꯥꯛꯄꯤ ꯁꯦꯟꯕꯤꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅ ꯂꯨꯅ ꯇꯧꯏ, ꯅꯤꯡꯊꯦꯝꯒꯤ ꯑꯋꯥꯠꯄ ꯂꯩꯇꯦ꯫ ꯅꯤꯡꯊꯦꯝꯅ ꯃꯍꯩ ꯇꯝꯐꯝꯒꯤ ꯑꯣꯖꯥꯒꯤ ꯃꯅꯥꯛꯇ ꯑꯍꯥꯟꯕ ꯂꯥꯛꯄ ꯅꯨꯃꯤꯠꯅꯤ꯫ ꯑꯣꯖꯥꯗꯨꯅ ꯍꯥꯏ, ꯏꯆꯥꯆꯥ, ꯅꯈꯣꯏ ꯂꯝ ꯑꯔꯥꯞ ꯑꯔꯥꯞꯄꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯅꯍꯩ ꯇꯝꯕꯅ ꯑꯌꯥꯝꯕꯅꯤ꯫ ꯑꯗꯨꯅ ꯅꯈꯣꯏ ꯌꯦꯡꯊꯤꯅꯕ ꯌꯥꯗꯦ꯫ ꯅꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯃꯁꯤꯗꯒꯤ ꯍꯟꯈꯤꯕꯗ ꯇꯝꯂꯤꯕ ꯅꯍꯩ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯍꯩꯔꯒ ꯍꯟꯈꯣꯀꯣ꯫ ꯑꯄꯨꯟꯕ ꯈꯣꯟꯖꯦꯜꯗ ꯈꯨꯝꯃꯤ, ꯐꯒꯅꯤ ꯑꯣꯖꯥ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯁꯨꯝ ꯃꯍꯩ ꯇꯝꯕ ꯆꯠꯂꯛꯂꯕꯁꯤꯗꯗꯤ ꯅꯤꯡꯊꯦꯝꯒ ꯋꯥꯈꯜ ꯃꯣꯠ ꯆꯥꯟꯅꯖꯕ ꯃꯔꯨꯞ ꯑꯃ ꯊꯦꯡꯅꯔꯛꯂꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡꯅ ꯀꯣꯔꯧ ꯀꯧꯏ꯫ ꯀꯣꯔꯧ ꯑꯃꯗꯤ ꯅꯤꯡꯊꯦꯝ ꯃꯇꯥꯎ ꯁꯥꯟꯅꯈ꯭ꯔꯦ, ꯊꯋꯥꯏ ꯍꯛꯆꯥꯡ ꯑꯅꯤ ꯄꯨꯟꯕꯒꯨꯝ ꯆꯥꯟꯅꯕ ꯃꯔꯨꯞ ꯑꯣꯏꯔꯛꯂꯤ꯫ ꯅꯣꯡꯃꯁꯨ ꯀꯣꯔꯧ ꯑꯃꯗꯤ ꯅꯤꯡꯊꯦꯝꯗꯨ ꯂꯝ ꯌꯦꯡꯕ ꯑꯣꯏꯅ ꯂꯥꯛꯃꯤꯟꯅꯔꯦ꯫ ꯃꯉꯥꯎ ꯊꯤꯕꯁꯨ ꯆꯞ ꯃꯥꯟꯅꯕꯅꯤ ꯑꯅꯤꯗꯨ꯫ ꯀꯣꯔꯧꯅ ꯍꯥꯏ, ꯏꯇꯥꯎ, ꯅꯪ ꯑꯩ ꯑꯁꯨꯝꯅ ꯇꯤꯟꯅꯒꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯔꯨꯗꯦꯀꯣ? ꯅꯤꯡꯊꯦꯝꯅ ꯈꯨꯝꯃꯤ, ꯍꯣꯏ ꯏꯇꯥꯎ, ꯑꯩ ꯃꯔꯨꯞꯀꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ ꯀꯔꯤꯅꯣ ꯈꯪꯂꯛꯇꯦ꯫ ꯑꯗꯨꯕꯨ ꯏꯇꯥꯎ, ꯃꯐꯝ ꯑꯁꯤꯗ ꯅꯪꯒ ꯊꯦꯡꯅꯕꯗ, ꯅꯪꯒ ꯂꯣꯏꯅꯕꯗꯒꯤ ꯃꯔꯨꯞꯀꯤ ꯋꯥꯍꯟꯊꯣꯛꯁꯨ ꯃꯔꯨꯞꯀꯤ ꯅꯨꯡꯁꯤꯕꯁꯨ ꯇꯁꯦꯡꯅ ꯃꯁꯛ ꯈꯪꯂꯦ꯫ ꯏꯍꯩ ꯇꯝꯕ ꯂꯣꯏꯗꯨꯅ ꯏꯔꯝꯗ ꯍꯟꯅꯔꯕꯁꯨ ꯅꯪ ꯑꯩꯗꯤ ꯀꯥꯎꯅꯔꯣꯏꯁꯤꯀꯣ ꯏꯇꯥꯎ? ꯏꯇꯥꯎ, ꯀꯩꯅꯣ ꯍꯥꯏꯗꯨꯕꯨ? ꯏꯍꯩ ꯇꯝꯕ ꯂꯣꯏꯔꯦ ꯍꯥꯏꯗꯅꯕꯨ ꯃꯔꯨꯞꯀꯤ ꯅꯨꯡꯁꯤꯕꯕꯨ ꯀꯥꯎꯕ ꯌꯥꯕ꯭ꯔꯅꯦ? ꯐꯔꯦ ꯂꯥꯛꯑꯣ, ꯑꯣꯖꯥꯒꯤ ꯌꯨꯝꯗ ꯑꯃꯨꯛ ꯆꯠꯂꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯑꯣꯖꯥꯒꯤ ꯌꯨꯝ ꯇꯝꯅ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯃꯔꯨꯞ ꯑꯅꯤꯅ ꯅꯨꯡꯁꯤꯅꯅ ꯂꯦꯡꯒꯣꯟꯅꯗꯨꯅ ꯆꯪꯂꯛꯂꯤꯕꯗꯨ ꯎꯔꯒ ꯃꯈꯣꯏꯒꯤ ꯑꯣꯖꯥꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏ, ꯑꯗꯨꯅꯤꯗꯅ ꯏꯆꯥꯁꯤꯗꯤ, ꯅꯨꯡꯁꯤꯅꯒꯗꯕꯅꯤ꯫ ꯅꯈꯣꯏ ꯑꯗꯨꯝꯅ ꯅꯨꯡꯁꯤꯅꯔꯕꯗꯤ, ꯊꯃꯣꯏ ꯁꯦꯡꯅꯔꯕꯗꯤ ꯑꯣꯖꯥꯒꯤ ꯍꯩꯖꯕ ꯄꯨꯝꯕ ꯅꯈꯣꯏꯗ ꯁꯤꯟꯅꯔꯒꯗꯧꯔꯤꯕꯅꯤꯅꯦ꯫ ꯀꯣꯔꯧꯒ ꯅꯤꯡꯊꯦꯝꯒꯗꯨ ꯄꯨꯟꯅ ꯑꯣꯖꯥꯒꯤ ꯈꯣꯡ ꯁꯣꯛꯇꯨꯅ ꯈꯨꯔꯨꯝꯖꯩ꯫ ꯑꯣꯖꯥ,
ꯅꯆꯥ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯆꯥꯟꯕꯤꯌꯨ ꯌꯥꯔꯦ ꯌꯥꯔꯦ ꯌꯥꯏꯐꯕꯗ ꯑꯣꯏꯔꯁꯅꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯒꯠꯄꯤꯔꯤ ꯃꯍꯩ ꯇꯝꯕ ꯑꯃꯨꯛ ꯍꯧꯈ꯭ꯔꯦ ꯃꯍꯩ ꯇꯝꯃꯤꯟꯅꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯀꯣꯔꯧ ꯑꯃꯗꯤ ꯅꯤꯡꯊꯦꯝ ꯌꯧꯅ ꯍꯩꯕ ꯉꯝꯂꯛꯇ꯭ꯔꯤ ꯃꯌꯥꯝꯗꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯍꯩꯔꯛꯂꯦ ꯅꯣꯡꯃ ꯈꯨꯠꯂꯥꯏ ꯆꯥꯡꯗꯝꯅꯕ ꯅꯨꯃꯤꯠꯇ ꯀꯣꯔꯧꯁꯨ ꯅꯤꯡꯊꯦꯝꯁꯨ ꯃꯥꯒꯤ ꯂꯝꯕꯥꯁꯤꯡꯕꯨ ꯂꯥꯏꯅ ꯉꯝꯃꯤ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯗꯒꯤ ꯃꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯅ ꯀꯣꯔꯧ ꯅꯤꯡꯊꯦꯝ ꯑꯅꯤꯕꯨꯁꯨ ꯑꯊꯣꯏ ꯑꯍꯦꯟ ꯌꯦꯡꯅꯤꯡꯂꯛꯂꯦ ꯑꯃꯅ ꯍꯥꯏ ꯑꯣꯖꯥ ꯑꯩꯈꯣꯏ ꯄꯨꯝꯕ ꯀꯣꯔꯧ ꯅꯤꯡꯊꯦꯝ ꯑꯅꯤꯗꯒꯤ ꯆꯥꯡ ꯇꯥꯔꯦ ꯑꯗꯨꯕꯨ ꯑꯣꯖꯥ ꯃꯈꯣꯏ ꯑꯅꯤꯕꯨꯁꯨ ꯑꯊꯣꯏ ꯑꯍꯦꯟ ꯌꯦꯡꯊꯣꯛꯄꯅ ꯐꯕ꯭ꯔꯥ ꯈꯜꯂꯤ ꯑꯣꯖꯥꯅ ꯑꯃꯨꯛ ꯈꯨꯝꯃꯤ ꯃꯥꯒꯤ ꯂꯝꯕꯥ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯈꯣꯏ ꯑꯅꯤꯃꯨꯛ ꯆꯥꯡ ꯌꯦꯡꯅꯕ ꯇꯥꯕꯅꯤ ꯑꯣꯖꯥꯅ ꯀꯣꯔꯧ ꯅꯤꯡꯊꯦꯝ ꯑꯅꯤꯗ ꯃꯤꯠꯌꯦꯡ ꯊꯝꯂꯛꯇꯨꯅ ꯅꯤꯡꯊꯦꯝ ꯑꯣꯖꯥ ꯀꯣꯔꯧ ꯈꯨꯠꯂꯥꯏ ꯄꯥꯏꯈꯠꯂꯨ ꯑꯅꯤꯗꯨ ꯃꯤꯠꯀ ꯌꯦꯡꯅꯩ ꯈꯨꯠꯂꯥꯏ ꯄꯥꯏꯈꯠꯂꯤ ꯃꯌꯥꯝ ꯃꯥꯡꯗ ꯃꯈꯣꯏ ꯑꯅꯤ ꯆꯥꯡ ꯌꯦꯡꯅꯕ ꯇꯥꯏ ꯑꯃꯅ ꯑꯃꯕꯨ ꯅꯝꯊꯕ ꯉꯝꯅꯗꯦ ꯀꯣꯟꯅꯊꯪ ꯀꯣꯔꯧꯒꯤ ꯊꯪꯍꯥꯏ ꯑꯃꯗ ꯅꯤꯡꯊꯦꯝꯒꯤ ꯊꯥꯡ ꯂꯩꯃꯥꯏꯗ ꯇꯥꯔꯦ ꯃꯌꯥꯝꯗꯨ ꯈꯨꯕꯥꯛ ꯄ꯭ꯔꯣꯛ ꯐꯨꯏ ꯅꯤꯡꯊꯦꯝꯅ ꯃꯃꯣꯟ ꯅꯣꯛꯅ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯃꯍꯩ ꯇꯝꯐꯝ ꯑꯁꯤꯒꯤ ꯃꯍꯩ ꯈ꯭ꯋꯥꯏꯗꯒꯤ ꯍꯩ ꯃꯤꯁꯛꯇꯣ ꯑꯩꯒꯤ ꯏꯇꯥꯎ ꯀꯣꯔꯧꯅ ꯑꯣꯏꯔꯤ ꯑꯣꯖꯥꯅ ꯅꯈꯣꯏꯁꯨ ꯏꯆꯥ ꯀꯣꯔꯧꯒꯨꯝꯅ ꯂꯣꯏꯅ ꯍꯩꯇꯕ ꯌꯥꯗꯕꯅꯤꯀꯣ ꯏꯆꯥ ꯑꯁꯨꯝ ꯇꯧꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯍꯩ ꯍꯥꯏꯗꯣꯛꯅꯔꯛꯂꯤ ꯅꯣꯡꯃ ꯀꯣꯔꯧꯒ ꯅꯤꯡꯊꯦꯝꯒꯅ ꯂꯝ ꯌꯦꯡꯕ ꯑꯣꯏꯅ ꯊꯣꯔꯛꯄꯗ ꯈꯨꯜꯒꯤ ꯂꯩꯁꯥꯕꯤ ꯈꯔ ꯊꯦꯡꯅꯩ ꯅꯤꯡꯊꯧ ꯃꯆꯥ ꯑꯅꯤꯅ ꯄꯨꯟꯅ ꯍꯦꯛ ꯂꯥꯛꯄꯗꯨꯗ ꯂꯩꯁꯥꯕꯤꯁꯤꯡꯗꯨꯁꯨ ꯊꯃꯣꯏ ꯏꯊꯛ ꯍꯧꯕ ꯌꯥꯎꯔꯤ ꯂꯩꯁꯥꯕꯤ ꯑꯃꯅ ꯍꯥꯏ ꯏꯇꯥꯆꯥ ꯃꯥꯡꯗ ꯂꯥꯛꯂꯤꯕ ꯄꯥꯈꯪ ꯑꯅꯤꯁꯦ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇꯒꯤ ꯂꯥꯛꯄ ꯅꯤꯡꯊꯧ ꯃꯆꯥ ꯉꯥꯛꯇꯅꯤ ꯃꯁꯛꯅ ꯆꯪꯈꯣꯜꯂꯤꯕ ꯃꯇꯧꯅ ꯂꯩꯔꯤꯕ ꯑꯩꯗꯤ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯔꯦꯗ ꯑꯃꯅ ꯑꯃꯨꯛ ꯍꯥꯏ ꯑꯩꯗꯔ ꯍꯥꯏꯕꯨ ꯅꯪꯁꯨ ꯑꯃꯨꯛ ꯌꯥꯎꯔꯝꯂꯤꯗꯅ ꯑꯗꯨ ꯏꯇꯥ ꯂꯩꯈꯥꯏ ꯑꯃꯗꯤ ꯇꯥꯟꯅꯍꯧꯁꯤ ꯑꯩꯒꯤ ꯃꯖꯥꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝꯅꯤꯀꯣ ꯑꯗꯨꯗꯤ ꯀꯥꯏꯗ ꯌꯥꯔꯗꯒꯦ ꯏꯇꯥ ꯅꯪ ꯀꯔꯟ ꯇꯥꯔꯛꯀꯅꯨꯀꯣ ꯅꯃꯥꯟꯅꯕꯤꯒꯤ ꯀꯥꯗ ꯌꯦꯛꯀꯦ ꯈꯟꯖꯅꯨ ꯅꯤꯡꯊꯦꯝꯅ ꯅꯤꯡꯊꯧ ꯑꯣꯏꯔꯒ ꯑꯩꯅ ꯃꯥꯒꯤ ꯑꯣꯏꯗ ꯂꯩ ꯃꯔꯦꯝꯕꯤ ꯑꯣꯏꯅ ꯐꯝꯂꯗꯤ ꯀꯌꯥꯗ ꯆꯥꯟꯅꯅꯤ ꯋꯥꯔꯤꯗꯨ ꯇꯥꯕ ꯋꯥꯔꯗꯨꯅ ꯂꯩꯔꯥꯡꯅ ꯍꯥꯏꯔꯛꯏ ꯌꯥꯔꯦꯍꯦ ꯁꯛꯇꯥꯁꯤꯡꯗꯨꯒ ꯂꯩ ꯃꯔꯦꯝꯕꯤꯒꯤ ꯃꯪꯂꯥꯟ ꯀꯩꯁꯨ ꯁꯥꯒꯠꯂꯤꯕ ꯑꯩꯈꯣꯏꯅ ꯆꯠꯂꯤꯁꯦ ꯁꯟꯊꯤ ꯈꯨꯟꯕꯅꯤ ꯀꯥꯎꯗꯕ ꯐꯩ ꯍꯣꯏ ꯏꯕꯦꯝꯃ ꯍꯧꯖꯤꯛ ꯁꯟꯊꯤ ꯈꯨꯟꯖꯔꯁꯨ ꯍꯌꯦꯡꯋꯥꯏ ꯂꯩꯃ ꯑꯣꯏꯗꯣꯏꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯁꯥꯕꯤꯁꯤꯡꯗꯨ ꯅꯣꯛꯏ ꯅꯣꯛꯇꯅ ꯁꯨꯝ ꯂꯥꯛꯄꯅ ꯄꯥꯈꯪ ꯑꯅꯤꯗꯨꯒꯤ ꯃꯄꯥ ꯌꯧꯔꯛꯄꯗ ꯅꯤꯡꯊꯦꯝꯅ ꯍꯥꯏ ꯏꯆꯜꯁꯤꯡ ꯃꯣꯟꯗꯥ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯤꯗ ꯅꯤꯡꯊꯦꯝꯅꯒ ꯋꯥ ꯍꯪꯂꯛꯄꯗꯨꯗ ꯂꯩꯁꯥꯕꯤ ꯑꯃꯗꯤ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯊꯃꯣꯏ ꯃꯄꯥꯗ ꯈꯨꯗꯨꯝꯅꯒ ꯁꯨꯖꯩ ꯂꯩꯁꯥꯕꯤ ꯑꯃꯅ ꯁꯠ ꯈꯨꯝꯃꯤ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯤꯌꯦ ꯃꯖꯥꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝꯅ ꯃꯖꯥꯏꯕꯨꯡꯉꯣꯗꯣ ꯍꯥꯞꯇ꯭ꯔꯁꯨ ꯏꯕꯨꯡ ꯍꯥꯏꯅ ꯑꯗꯨꯝ ꯀꯧ ꯑꯩꯈꯣꯏꯁꯨ ꯄꯥꯈꯪꯅꯤ ꯀꯩꯅꯣ ꯄꯥꯈꯪꯒ ꯂꯩꯁꯥꯕꯤꯒ ꯏꯀꯣꯏ ꯀꯣꯏꯅꯕꯁꯤ ꯐꯠꯇꯦꯗ ꯅꯤꯡꯊꯦꯝꯅ ꯉꯥꯡꯂꯛꯄ ꯋꯥꯍꯩ ꯈꯨꯗꯤꯡ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯊꯃꯣꯏꯗ ꯀꯥꯏꯍꯧꯕꯒꯨꯝ ꯍꯦꯛ ꯊꯣꯛꯂꯤ ꯅꯤꯡꯊꯦꯝ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯏ ꯀꯥꯏꯗꯅ ꯆꯠꯂꯤꯕꯗꯣ ꯏꯆꯜꯁꯤꯡ ꯈꯨꯝꯕꯗꯨꯁꯨ ꯍꯥꯟꯕꯤꯒ ꯇꯥꯟꯅꯔꯒ ꯑꯃꯅ ꯁꯠ ꯍꯥꯏ ꯏꯕꯨꯡ ꯅꯤꯡꯊꯦꯝ ꯅꯆꯜ ꯑꯩꯈꯣꯏ ꯁꯟꯊꯤ ꯈꯨꯟꯕ ꯆꯠꯅꯤꯅꯦ ꯁꯟꯊꯤ ꯈꯨꯟꯕ ꯍꯣꯏ ꯏꯕꯨꯡ ꯁꯟꯊꯤ ꯈꯨꯜꯂꯒ ꯂꯩꯁꯥꯕꯤ ꯅꯣꯏ ꯃꯌꯥꯝ ꯀꯩꯗꯧꯅꯗꯣꯏꯅꯣ ꯋꯥ ꯉꯥꯡꯒꯟꯕ ꯅꯤꯡꯊꯦꯝꯒ ꯂꯩꯁꯥꯕꯤꯁꯤꯡꯒ ꯏꯔꯥꯡ ꯇꯧꯗꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯋꯥ ꯉꯥꯡꯗꯕ ꯀꯣꯔꯧꯒ ꯂꯩꯔꯥꯡꯒꯗꯤ ꯇꯨꯃꯤꯟ ꯃꯤꯠ ꯆꯥꯅꯩ ꯉꯁꯤꯗ ꯊꯦꯡꯅꯕ ꯑꯣꯏꯔꯕꯁꯨ ꯊꯃꯣꯏ ꯃꯔꯣꯜ ꯂꯣꯟꯅꯩ ꯍꯟꯗꯛꯃꯨꯛꯇꯤ ꯀꯣꯔꯧꯅ ꯍꯪꯉꯤ ꯂꯩꯔꯥꯡꯗ ꯌꯦꯡꯂꯒ ꯁꯟꯊꯤ ꯈꯨꯟꯕ ꯆꯠꯂꯤꯁꯤꯅ ꯀꯩꯒꯤꯅꯣ ꯂꯩꯔꯥꯡ ꯏꯇꯞ ꯇꯞꯅ ꯈꯨꯝꯃꯤ ꯑꯁꯤꯗꯤ ꯉꯝꯅꯕ ꯍꯥꯏꯕꯗꯨꯅꯤ ꯃꯖꯥꯏꯕꯨꯡꯉꯣꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯑꯋꯥꯠꯄ ꯂꯩꯇꯅ ꯆꯥꯎꯔꯛꯄꯅ ꯈꯪꯗꯕꯅꯤ ꯂꯥꯏꯔꯕ ꯏꯃꯨꯡꯗ ꯄꯣꯛꯂꯨꯕ ꯑꯩꯈꯣꯏꯗꯤ ꯍꯤꯡꯅꯕ ꯍꯣꯠꯅꯕꯗ ꯖꯥꯠꯀꯤ ꯎꯄꯥꯏ ꯊꯤꯕ ꯇꯥꯏ ꯁꯟꯊꯤꯁꯤ ꯈꯨꯜꯂꯒ ꯌꯣꯟꯗꯣꯏꯅꯤ ꯃꯩ ꯊꯥꯅꯕꯒꯤꯗꯃꯛ ꯅꯤꯡꯊꯧꯒꯤ ꯑꯉꯝꯕꯁꯤꯡꯅ ꯄꯨꯟꯅ ꯂꯧꯏ ꯑꯗꯨꯛ ꯌꯥꯝꯕ ꯋꯥꯗꯣ ꯍꯪꯕ ꯅꯠꯇꯦꯗ ꯌꯣꯟꯅꯕꯅꯤ ꯍꯥꯏꯅ ꯇꯦꯟꯇꯛꯅ ꯈꯨꯝꯂꯕꯁꯨ ꯌꯥꯕꯗꯨꯕꯨ ꯂꯩꯔꯥꯡ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯀꯣꯔꯧꯅ ꯍꯥꯏ ꯆꯠꯂꯒꯦ ꯍꯌꯦꯡꯁꯨ ꯅꯣꯏ ꯃꯐꯝꯁꯤ ꯂꯥꯛꯀꯗꯕ ꯑꯣꯏꯔꯕꯗꯤ ꯉꯥꯏꯕꯤꯔꯝꯃꯨ ꯁꯣꯏꯗꯅ ꯉꯥꯏꯕꯤꯔꯝꯃꯨ ꯀꯣꯏꯁꯛ ꯍꯥꯏꯔꯝꯗꯨꯅ ꯄꯥꯈꯪ ꯑꯅꯤꯗꯨ ꯆꯠꯈꯤ ꯃꯣꯏ ꯍꯦꯛ ꯆꯠꯈꯤꯕꯒ ꯂꯩꯁꯥꯕꯤ ꯑꯃꯅ ꯍꯥꯏ ꯀꯩꯅꯣ ꯅꯤꯡꯊꯦꯝꯒꯤ ꯈꯨꯠꯁꯝꯁꯤꯕꯣ ꯃꯁꯥꯅ ꯆꯥꯎꯊꯣꯛꯄ ꯄꯣꯡꯊꯣꯛꯄ ꯑꯝꯇꯁꯨ ꯂꯩꯇꯦ ꯑꯁ ꯈꯪꯗꯦ ꯅꯨꯡꯁꯤꯕꯅ ꯑꯩꯒꯤ ꯊꯃꯣꯏꯁꯤ ꯄꯨꯡꯉꯝꯗ꯭ꯔꯦ ꯀꯌꯥꯗ ꯉꯝꯂꯤꯕ ꯅꯪꯒꯤꯗꯤ ꯄꯨꯡꯉꯝꯗꯕꯗ ꯉꯥꯏꯔꯤ ꯑꯩꯒꯤꯗꯤ ꯅꯤꯡꯊꯦꯝꯅ ꯍꯣꯈ꯭ꯔꯦ ꯅꯤꯡꯊꯦꯝ ꯏꯕꯥꯅꯤꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯄꯤꯔꯒꯦ ꯍꯥꯏꯌꯦ ꯀꯔꯤ ꯑꯗꯩꯗꯤ ꯁꯝꯐꯣꯏꯅꯔꯅꯤ ꯑꯩꯈꯣꯏ ꯂꯩꯔꯥꯡ ꯌꯥꯔꯤꯕ ꯅꯣꯏꯁꯨ ꯑꯃꯅ ꯑꯃꯨꯛ ꯍꯥꯏ ꯍꯣꯏ ꯌꯥꯔꯦꯁꯤ ꯏꯇꯥꯁꯤꯡ ꯑꯩꯈꯣꯏ ꯏꯇꯥ ꯂꯩꯔꯥꯡꯅ ꯏꯁꯤꯡ ꯍꯦꯛ ꯁꯤꯡꯉꯤ ꯑꯩꯈꯣꯏꯅ ꯅꯤꯡꯊꯦꯝ ꯃꯨꯟꯅꯔꯤꯉꯩ
ꯀꯣꯔꯧꯒ ꯂꯣꯟꯅ ꯃꯤꯠꯆꯤ ꯇꯦꯟ ꯀꯥꯞꯅꯈꯤꯕꯅꯤ ꯄꯥꯝꯅꯒ ꯌꯥꯝ ꯌꯦꯡꯅꯈ꯭ꯔꯕꯅꯤ ꯂꯩꯔꯥꯡ ꯏꯀꯥꯏꯅ ꯑꯩ ꯀꯥꯏꯗ ꯌꯦꯡꯅꯔꯗꯅ ꯂꯥꯛꯑꯣ ꯌꯥꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯗꯨꯅꯤ ꯅꯤꯡꯊꯦꯝꯒ ꯀꯣꯔꯧꯒ ꯐꯝ ꯑꯃꯠꯇꯗ ꯇꯨꯃꯤꯟꯅꯩ ꯀꯣꯔꯧꯅ ꯍꯥꯏ ꯉꯁꯥꯏꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯗꯨꯕꯨ ꯅꯪꯒꯤ ꯑꯄꯥꯝꯕ ꯌꯥꯎꯕ ꯏꯇꯥꯎ ꯀꯅꯥ ꯈꯪꯕꯅꯣꯗ ꯑꯗꯨꯕꯨ ꯍꯣꯏ ꯃꯁꯛ ꯐꯖꯕꯗꯨꯗ ꯄꯥꯝꯒꯦꯗꯤ ꯇꯧꯈꯤꯕꯅꯤ ꯀꯔꯝꯕꯅꯣꯕꯨ ꯂꯣꯏꯅꯃꯛ ꯄꯥꯝꯃꯤ ꯑꯗꯨꯗꯤ ꯌꯥꯔꯣꯏꯗꯦ ꯏꯇꯥꯎ ꯀꯩꯗꯧꯕ ꯌꯥꯔꯣꯏꯗꯣꯏꯅꯣ ꯑꯩꯅ ꯃꯣꯏ ꯄꯨꯂꯞ ꯂꯧꯒꯦ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯏꯔꯥꯡ ꯀꯥꯞꯅꯕ ꯂꯣꯏ ꯅꯨꯡꯉꯥꯏ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯀꯩꯅꯣ ꯍꯩꯁ ꯅꯪꯒꯤꯁꯦ ꯅꯪꯅ ꯈꯔ ꯈꯝꯕꯟꯖꯕ ꯂꯩꯁꯥꯕꯤ ꯑꯃ ꯌꯥꯎꯔꯤ ꯀꯣꯔꯧ ꯅꯣꯛꯏ ꯅꯤꯡꯊꯦꯝꯅ ꯋꯥ ꯃꯈꯥ ꯍꯪꯉꯤ ꯍꯥꯏꯔꯧꯅꯦ ꯀꯔꯝꯕꯅꯣ ꯋꯥ ꯉꯥꯡꯗꯕꯤꯗꯣ ꯑꯣ ꯃꯁꯛꯇꯤ ꯑꯗꯨꯅꯕꯨ ꯏꯍꯦꯟ ꯍꯦꯜꯂꯤꯅꯦ ꯃꯇꯧꯅꯤ ꯃꯁꯛꯅꯤ ꯅꯨꯄꯤꯗ ꯅꯨꯄꯤ ꯏꯪꯒ ꯂꯥꯎꯔꯒ ꯑꯗꯣ ꯃꯗꯨꯏ ꯅꯨꯄꯤꯗꯣ ꯑꯩꯁꯨ ꯄꯥꯝꯃꯤ ꯍꯦ ꯃꯥꯗꯤ ꯑꯩꯒꯤꯅꯤ ꯅꯪ ꯀꯔꯟ ꯇꯥꯔꯅ ꯅꯤꯡꯊꯦꯝ ꯅꯣꯛꯂꯒ ꯅꯇꯧ ꯌꯦꯡꯒꯦ ꯇꯧꯕꯅꯤ ꯏꯕꯨꯡꯉꯣ ꯀꯩꯁꯨ ꯄꯥꯝꯖꯗꯦꯀꯣ ꯑꯩꯅ ꯄꯥꯝꯕ ꯍꯥꯏꯕꯨ ꯑꯩꯈꯣꯏ ꯑꯣꯖꯥꯒꯤ ꯃꯃꯧ ꯅꯨꯄꯤꯗꯣ ꯑꯗꯨ ꯌꯥꯝ ꯄꯥꯝꯃꯤ ꯃꯤꯒꯤ ꯃꯌꯨꯝ ꯄꯥꯟꯗꯕ ꯃꯧꯗꯨꯕꯨ ꯐꯖꯗꯦ ꯅꯨꯄꯥ ꯅꯪꯁꯨ ꯑꯣꯖꯥ ꯇꯥꯔꯗꯤ ꯏꯍꯩ ꯇꯝꯃꯤꯁꯦ ꯐꯔꯛ ꯇꯥꯔꯣꯏꯗ꯭ꯔꯣ ꯌꯥꯔꯦ ꯅꯪꯅ ꯑꯋꯣꯏꯕ ꯑꯣꯏꯅ ꯄꯥꯈꯟꯗ ꯈꯜꯂ ꯃꯥꯜꯂꯦ ꯐꯥꯒꯤꯅꯦ ꯑꯩꯒꯤꯁꯤ ꯐꯥꯒꯤ ꯑꯣꯏꯔꯁꯨ ꯃꯤ ꯁꯤꯕ ꯌꯥꯎꯅꯤꯌꯦ ꯅꯪꯒꯤ ꯆꯤꯟꯁꯦ ꯐꯔꯦ ꯑꯩ ꯇꯨꯝꯃꯤ ꯃꯪꯗ ꯑꯣꯏꯅ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯉꯥꯏꯔꯨꯔꯒꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯁꯟꯊꯤ ꯈꯨꯟꯕ ꯂꯥꯛꯄꯗ ꯂꯩꯔꯥꯡꯅ ꯄꯥꯈꯪ ꯑꯅꯤꯗꯨ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯇꯨꯃꯤꯟ ꯌꯦꯡꯖꯩ ꯑꯃꯅ ꯍꯪꯉꯤ ꯏꯇꯥ ꯀꯅꯥꯅꯣ ꯅꯪꯅ ꯌꯦꯡꯉꯤꯗꯨꯕꯣ ꯑꯩꯕꯨ ꯀꯅꯥ ꯌꯦꯡꯉꯗꯅ ꯀꯅꯥꯁꯨ ꯌꯦꯡꯗꯦ ꯑꯩ ꯈꯔꯗꯤ ꯆꯤꯡꯅꯔꯦ ꯋꯥꯊꯤ ꯉꯥꯡꯗꯨꯅ ꯂꯩꯔꯅꯨ ꯑꯁꯨꯝ ꯆꯠꯈꯤ ꯁꯟꯊꯤ ꯈꯨꯜꯂꯨꯔꯒ ꯍꯜꯂꯛꯄꯗꯁꯨ ꯑꯃꯨꯛ ꯊꯦꯡꯅꯗ꯭ꯔꯤ ꯉꯔꯥꯡ ꯁꯣꯏꯗꯅ ꯉꯥꯏꯔꯝꯃꯨ ꯍꯥꯏꯔꯝꯕꯅꯤ ꯉꯥꯏꯗꯅ ꯍꯜꯂꯗ꯭ꯔꯥ ꯃꯥꯕꯨ ꯂꯥꯛꯀꯗ꯭ꯔꯥ ꯑꯁꯤ ꯈꯟꯕꯗꯅꯤ ꯃꯥꯅ ꯃꯪꯗꯨꯅ ꯆꯠꯂꯤꯕ ꯄꯥꯈꯪ ꯃꯥꯕꯨ ꯉꯥꯏꯈꯤꯁꯤ ꯍꯥꯏꯕꯗꯤ ꯍꯥꯏꯅꯤꯡꯗꯦ ꯏꯀꯥꯏꯖꯩ ꯑꯗꯨꯅ ꯑꯣꯏꯗꯕ ꯑꯃ ꯍꯥꯏꯖꯤꯜꯂꯛꯏ ꯑꯩꯈꯣꯏ ꯃꯥꯃꯗꯣ ꯏꯃꯥꯒꯤ ꯄꯣꯠ ꯈꯔ ꯄꯤꯅꯤ ꯌꯨꯝꯗ ꯂꯥꯛꯄꯗꯤ ꯐꯔꯛ ꯇꯥꯔꯅꯤ ꯂꯝꯕꯤꯗ ꯑꯩꯕꯨ ꯉꯥꯏꯍꯜꯂꯝꯃꯨ ꯍꯥꯏꯔꯦꯅ ꯉꯁꯥꯏ ꯏꯃꯥꯅ ꯃꯤꯅ ꯄꯥꯎ ꯇꯝꯃꯦꯅ ꯍꯥꯏ ꯉꯥꯏꯍꯥꯛ ꯉꯥꯏꯃꯤꯟꯅꯈꯤꯁꯤꯔꯥ ꯑꯗꯨꯒ ꯍꯧꯖꯤꯛꯇ ꯍꯥꯏꯔꯤꯕ ꯍꯣꯏ ꯉꯥꯏꯍꯥꯛ ꯉꯥꯏꯔꯁꯤ ꯂꯩꯁꯥꯕꯤꯁꯤꯡ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯩ ꯑꯃꯅ ꯍꯥꯏ ꯂꯥꯛꯇꯦꯗ ꯅꯣꯏ ꯃꯥꯃꯁꯦ ꯂꯩꯔꯥꯡ ꯃꯉꯛ ꯊꯥꯡꯒꯠꯇꯅ ꯌꯦꯡꯖꯩ ꯂꯩꯁꯥꯕꯤ ꯑꯃꯅ ꯂꯥꯛꯇꯦꯗ ꯂꯥꯛꯇꯧ ꯃꯥꯟꯗ꯭ꯔꯦ ꯂꯩꯔꯥꯡꯅ ꯉꯥꯏꯍꯥꯛꯇꯪꯒ ꯌꯦꯡꯈꯤꯁꯤ ꯂꯥꯞꯇꯛꯅ ꯉꯔꯥꯡꯒꯤ ꯄꯥꯈꯪ ꯑꯅꯤꯗꯨꯅ ꯂꯥꯛꯂꯤꯕꯗꯨ ꯎꯔꯒ ꯂꯩꯔꯥꯡ ꯅꯣꯛꯐꯦꯠ ꯇꯧꯏ ꯄꯥꯈꯪ ꯑꯅꯤꯗꯨꯁꯨ ꯌꯧꯁꯤꯜꯂꯛꯏ ꯀꯣꯔꯧꯅ ꯍꯥꯏ ꯉꯥꯏꯕꯤꯔꯝꯕꯒꯤ ꯅꯨꯡꯉꯥꯏꯖꯔꯦ ꯂꯩꯔꯥꯡꯅ ꯇꯞꯅ ꯍꯥꯏ ꯏꯕꯨꯡꯅ ꯁꯣꯏꯗꯅ ꯉꯥꯏꯔꯝꯃꯣ ꯍꯥꯏꯕꯗꯨꯗ ꯑꯗꯣ ꯉꯥꯏꯔꯝꯃꯣ ꯍꯥꯏꯕꯒꯤ ꯃꯔꯝꯕꯨ ꯑꯣ ꯏꯆꯜꯒꯤ ꯃꯤꯡꯗꯣ ꯑꯃꯨꯛꯇ ꯈꯪꯖꯕ ꯌꯥꯒꯗ꯭ꯔꯣ ꯂꯩꯁꯥꯕꯤ ꯑꯃꯅ ꯁꯠ ꯍꯥꯏ ꯑꯣ ꯂꯩꯔꯥꯡ ꯀꯧꯕꯅꯤ ꯂꯩꯔꯥꯡ ꯃꯤꯡ ꯍꯪꯕꯒꯤ ꯑꯣꯏꯔꯦ ꯉꯁꯥꯏꯗꯒꯤ ꯉꯥꯏꯍꯜꯂꯤꯕꯁꯤꯗꯤ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯗꯅ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔꯝꯃꯅꯤ ꯂꯩꯔꯥꯡꯅ ꯏꯀꯥꯏꯔꯗꯨꯅ ꯑꯁ ꯏꯇꯥ ꯀꯣꯔꯧ ꯅꯣꯛꯂꯒ ꯉꯁꯤꯗꯤ ꯑꯩꯅ ꯊꯦꯡꯍꯟꯈ꯭ꯔꯦ ꯑꯗꯨꯗꯤ ꯏꯆꯜ ꯍꯣꯏꯁꯨ ꯆꯠꯂꯣ ꯑꯩꯈꯣꯏꯁꯨ ꯍꯟꯈ꯭ꯔꯒꯦ ꯅꯤꯡꯊꯦꯝꯅ ꯂꯩꯁꯥꯕꯤꯁꯤꯡꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯆꯠꯂꯒꯦꯀꯣ ꯁꯛ ꯐꯖꯕꯤ ꯑꯅꯤꯗꯨ ꯆꯠꯈꯤ ꯂꯩꯁꯥꯕꯤ ꯑꯃꯅ ꯂꯩꯔꯥꯡꯗ ꯍꯥꯏ ꯍꯨꯔꯥꯟꯕ ꯐꯥꯔꯦ ꯑꯃꯅ ꯑꯃꯨꯛ ꯍꯥꯏ ꯑꯣ ꯅꯣꯏ ꯃꯥꯃꯁꯦ ꯃꯁꯛ ꯐꯖꯩꯀꯣ ꯑꯃꯁꯨ ꯍꯥꯏꯔꯛꯏ ꯃꯆꯥ ꯏꯕꯨꯡꯉꯣ ꯀꯣꯔꯧꯁꯦ ꯅꯣꯏ ꯃꯥꯃ ꯀꯩ ꯅꯨꯃꯤꯠꯇꯩ ꯑꯣꯏꯔꯤꯕ ꯃꯤꯗꯤ ꯌꯥꯗꯦꯀꯣ ꯑꯁ ꯌꯥꯔꯦꯕ ꯂꯩꯔꯥꯡ ꯎꯄꯥꯏ ꯂꯩꯇ ꯏꯀꯥꯏ ꯈꯥꯡꯗ ꯅꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ ꯂꯩꯁꯥꯕꯤ ꯑꯃꯅ ꯈꯪꯍꯥꯏ ꯑꯃꯨꯛ ꯍꯥꯏ ꯉꯥꯏꯈꯣ ꯑꯗꯣ ꯅꯤꯡꯊꯦꯝꯅ ꯃꯁꯛ ꯐꯖꯕꯤ ꯍꯥꯏꯔꯝꯃꯤꯗꯣ ꯀꯅꯥꯗ ꯑꯣꯏꯖꯥꯠꯅꯣ ꯑꯩꯉꯣꯟꯗ ꯑꯣꯏꯔꯝꯅꯤ ꯏꯁ ꯅꯪ ꯁꯛꯇꯨꯗ ꯑꯣꯔꯦ ꯑꯗꯨꯗꯤ ꯅꯪꯉꯣꯟꯗꯅꯦ ꯍꯥꯏꯒꯦꯔꯣ ꯑꯩꯉꯣꯟꯗ ꯅꯠꯇ꯭ꯔꯗꯤ ꯀꯅꯥꯗꯅꯣ ꯌꯥꯔꯦ ꯏꯕꯦꯝꯃ ꯌꯥꯝ ꯄꯛꯇ꯭ꯔꯦ ꯂꯩꯔꯥꯡꯅ ꯅꯣꯏꯁꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯃꯅ ꯈꯨꯝꯃꯤ ꯍꯣ ꯌꯥꯖꯔꯦ ꯇꯨꯃꯤꯟ ꯅꯪꯒꯤꯗꯤ ꯑꯃ ꯐꯪꯂꯕ ꯅꯠꯇ꯭ꯔో ꯇꯨꯃꯤꯟ ꯑꯗꯨꯝ ꯂꯩꯌꯨ ꯑꯁꯨꯝ ꯇꯧꯅ ꯃꯇꯝ ꯈꯔ ꯍꯧꯈꯤ ꯀꯣꯔꯧꯒ ꯂꯩꯔꯥꯡꯒ ꯅꯣꯡꯃꯒꯤ ꯅꯨꯡꯁꯤꯅꯔꯛꯂꯝꯃꯤ ꯉꯁꯤꯁꯨ ꯀꯣꯔꯧꯒ ꯂꯩꯔꯥꯡꯒꯗꯨ ꯎꯅꯔꯝꯃꯤ ꯅꯤꯡꯊꯦꯝꯅ ꯂꯩꯁꯥꯕꯤꯁꯤꯡꯒ ꯂꯥꯞꯇꯛꯅ ꯐꯝꯃꯤ ꯂꯩꯁꯥꯕꯤꯁꯤꯡꯗꯨꯗ ꯅꯤꯡꯊꯦꯝꯅ ꯍꯥꯏ ꯅꯇꯥ ꯂꯩꯔꯥꯡꯗꯤ ꯁꯟꯊꯤ ꯈꯨꯜꯂꯝꯕꯗꯒꯤ ꯅꯤꯡꯊꯧꯒꯤ ꯂꯩ ꯃꯔꯦꯝꯕꯤ ꯑꯣꯏꯔꯛꯇꯧꯔꯤ ꯂꯥꯏꯕꯛꯇꯕꯨ ꯇꯝꯂꯝꯂꯕꯗꯤ ꯍꯦꯛꯇ ꯅꯨꯡꯁꯤꯅꯔꯤꯁꯤꯅꯤ ꯏꯕꯨꯡ ꯅꯤꯡꯊꯦꯝꯒꯤꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯑꯃ ꯈꯜꯂꯣꯗꯅ ꯑꯩꯕꯨ ꯈꯜꯂꯁꯤꯔꯣ ꯈꯜꯂꯣ ꯏꯕꯨꯡ ꯂꯩꯁꯥꯕꯤꯁꯤꯡꯁꯨ ꯃꯤꯍꯨꯜ ꯗꯤꯡ ꯆꯣꯡꯉꯤ ꯑꯃꯅꯁꯨ ꯅꯤꯡꯊꯦꯝꯕ ꯂꯣꯏꯅ ꯄꯥꯝꯖꯩ ꯊꯃꯣꯏ ꯃꯅꯨꯡꯗ ꯂꯥꯏꯅꯤꯡꯕꯁꯨ ꯌꯥꯎꯔꯤ ꯑꯩꯕꯨ ꯈꯟꯕꯤꯌꯨ ꯍꯥꯏꯅ ꯑꯗꯨꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯅꯤꯡꯊꯦꯝꯅ ꯍꯥꯏꯔꯛꯏ ꯈꯟꯐꯝ ꯈꯪꯗꯦ ꯅꯣꯏꯁꯦ ꯅꯁꯛ ꯍꯥꯏꯔꯦ ꯏꯐ ꯂꯣꯏ ꯐꯖꯔꯗꯅ ꯂꯩꯁꯥꯕꯤꯁꯤꯡꯗꯣ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯔꯦ ꯅꯤꯡꯊꯦꯝꯅ ꯃꯈꯥ ꯇꯥꯏ ꯅꯠꯇ꯭ꯔꯒ ꯅꯣꯏ ꯄꯨꯂꯞ ꯀꯣꯅꯨꯡꯗ ꯂꯩꯔꯒꯦꯔꯣ ꯂꯩ ꯃꯔꯦꯝꯕꯤ ꯂꯣꯏꯅ ꯑꯣꯏꯔꯒ
ꯂꯩꯁꯥꯕꯤꯁꯤꯡꯗꯨ ꯅꯣꯛꯏ ꯆꯨꯝꯅ ꯅꯣꯛꯄ ꯅꯠꯇꯦ ꯑꯃꯅ ꯑꯃꯗꯒ ꯄꯣꯞ ꯄꯣꯞꯀ ꯐꯨꯅꯩ ꯅꯨꯄꯥ ꯃꯥꯡꯗ ꯃꯈꯦꯜ ꯂꯥꯡꯂꯤꯕ ꯀꯥꯏꯗꯨꯅꯤ ꯁꯣꯝꯗꯅ ꯏꯪꯅ ꯇꯞꯅ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯔꯤ ꯂꯩꯔꯥꯡꯅ ꯍꯥꯏ ꯏꯕꯣꯡ ꯊꯥꯡꯖꯤꯜꯂꯨꯔꯤꯕ ꯈꯣꯡꯊꯥꯡꯁꯦ ꯋꯥꯈꯜ ꯈꯟꯊꯍꯧꯔꯨꯗ꯭ꯔꯦ ꯂꯦꯞꯇꯅ ꯆꯪꯁꯤꯟꯈꯤꯕꯅ ꯍꯥꯟꯈ꯭ꯔꯦ ꯑꯁꯨꯝ ꯆꯪꯁꯤꯜꯂꯨꯗꯅ ꯂꯃꯈꯥꯡꯗ ꯂꯃꯥꯡꯅ ꯍꯧꯒꯗ꯭ꯔꯥ ꯑꯩ ꯌꯥꯝꯅ ꯀꯤꯖꯩ ꯅꯪꯅ ꯀꯤꯔꯤꯕꯁꯦ ꯀꯔꯤꯕꯨꯅꯣ ꯂꯩꯔꯥꯡ ꯈꯪꯗꯦ ꯅꯪ ꯑꯩꯒꯤ ꯃꯔꯛꯇ ꯈꯥꯔꯛꯀꯗꯕ ꯑꯋꯥꯡꯕ ꯄꯜꯗꯣ ꯑꯩ ꯀꯤ ꯃꯗꯨꯕꯨ ꯂꯥꯝꯕ ꯉꯝꯂꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯌꯥꯝ ꯆꯤꯡꯅꯩ ꯅꯪꯅ ꯆꯤꯡꯅꯔꯤꯕꯁꯤ ꯑꯩꯕꯨꯔꯥ ꯑꯩꯅ ꯍꯥꯏꯕꯗꯤ ꯃꯗꯨ ꯅꯠꯇꯦ ꯑꯩ ꯈꯪꯉꯤ ꯅꯪꯒꯤ ꯋꯥꯈꯜ ꯑꯅꯦꯝ ꯑꯋꯥꯡꯒꯤ ꯄꯜꯅ ꯊꯠꯆꯤꯜꯂꯛꯂꯕꯗ ꯑꯩꯅ ꯅꯪꯕꯨ ꯊꯥꯗꯣꯛꯂꯝꯒꯅꯤ ꯑꯁꯤ ꯅꯠꯇ꯭ꯔꯥ ꯃꯗꯨꯇꯕꯨ ꯄꯥꯈꯠꯆꯩ ꯑꯩꯕꯨ ꯆꯤꯡꯅꯒꯅꯨ ꯀꯩꯗꯧꯒꯦ ꯅꯪꯒꯤꯗꯃꯛ ꯃꯄꯣꯛꯁꯤꯃ ꯂꯦꯞꯂꯕꯅꯤ ꯃꯥꯡꯗ ꯎꯔꯤꯕꯁꯦ ꯅꯪ ꯑꯩꯒꯤ ꯄꯟꯊꯨꯡꯅꯤ ꯀꯔꯤ ꯑꯣꯏꯅ ꯈꯟꯕꯒꯦ ꯅꯪꯅ ꯆꯤꯟꯗ ꯍꯥꯏꯕꯗ ꯂꯥꯏꯕꯒꯨꯝ ꯈꯨꯗꯤꯡꯃꯛ ꯑꯁꯦꯡꯕ ꯑꯣꯏꯔꯕꯗꯤ ꯅꯨꯡꯉꯥꯏꯅꯤ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯁꯥꯁꯤꯕ ꯅꯪꯒ ꯂꯥꯞꯅꯈꯤꯒꯗ꯭ꯔꯥ ꯄꯥꯈꯠꯂꯤꯕꯁꯤꯁꯨ ꯅꯨꯡꯁꯤꯕꯒꯤ ꯃꯅꯨꯡ ꯆꯟꯗꯕ꯭ꯔꯅꯦ ꯅꯪꯅ ꯄꯥꯈꯠꯄ ꯐꯅꯕ ꯑꯩ ꯌꯥꯑꯣꯡ ꯏꯜꯂꯨꯔꯥ ꯍꯧꯖꯤꯛꯇ ꯂꯩꯔꯥꯡ ꯅꯣꯛꯂꯛꯏ ꯐꯖꯔꯅꯤ ꯅꯤꯡꯊꯧ ꯃꯆꯥꯅ ꯌꯥꯑꯣꯡ ꯏꯜꯂꯗꯤ ꯃꯖꯥꯏꯕꯨꯡꯉꯣ ꯀꯣꯔꯧꯗꯣ ꯁꯟꯊꯤ ꯈꯨꯟꯕꯤ ꯅꯨꯄꯤ ꯑꯃꯗ ꯌꯥꯑꯣꯡ ꯏꯜꯍꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯍꯥꯏꯗꯅ ꯑꯩꯕꯨ ꯐꯥꯕ ꯂꯥꯛꯂꯕꯗꯤ ꯅꯪꯕꯨ ꯀꯤꯕ꯭ꯔꯅꯦ ꯀꯤꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯀꯅꯥꯁꯨ ꯂꯩꯇꯦ ꯑꯩ ꯂꯩꯔꯤꯁꯤ ꯅꯪꯒꯤꯅꯤ ꯋꯥ ꯉꯥꯡꯕꯗꯤ ꯌꯥꯝ ꯍꯩꯔꯦꯅꯦ ꯅꯪꯁꯨ ꯈꯨꯝꯕꯗꯤ ꯂꯦꯞꯇꯦꯗ ꯐꯔꯦ ꯑꯩ ꯉꯁꯤꯒꯤꯗꯤ ꯆꯪꯂꯒꯦ ꯑꯩꯒꯤ ꯃꯔꯨꯞꯁꯤꯁꯨ ꯅꯣꯏ ꯅꯇꯥ ꯃꯌꯥꯝꯅ ꯌꯦꯟꯅ ꯆꯥꯔꯕ ꯀꯩꯅꯣ ꯃꯁꯛꯄꯨ ꯎꯈꯤꯗ꯭ꯔꯤ ꯂꯩꯔꯥꯡ ꯅꯣꯛꯏ ꯏꯇꯥꯁꯤꯡꯗꯤ ꯏꯕꯨꯡ ꯅꯤꯡꯊꯦꯝꯗ ꯌꯥꯝꯅ ꯉꯥꯎꯖꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯑꯩꯉꯣꯟꯗ ꯉꯥꯎꯖꯕ ꯑꯩ ꯀꯅꯥꯗꯁꯨ ꯉꯥꯎꯖꯗꯦ ꯏꯕꯨꯡꯒꯤ ꯑꯩꯕꯨ ꯀꯥꯏꯍꯧꯕꯅ ꯇꯧꯗꯨꯅ ꯄꯪꯊꯈꯤꯗꯨꯅ ꯅꯨꯡꯁꯤꯔꯨꯕ ꯈꯛꯅꯤ ꯅꯨꯡꯁꯤꯕꯁꯤ ꯅꯪꯅ ꯍꯧꯕꯅꯤ ꯑꯩꯗꯤ ꯍꯧꯈꯤꯗꯦꯅ ꯀꯔꯤꯒꯤ ꯍꯧꯗꯅꯤ ꯑꯍꯥꯟꯕ ꯎꯔꯨꯕ ꯃꯤꯀꯨꯞꯇꯒꯤ ꯅꯪꯒꯤ ꯏꯪꯅ ꯂꯦꯝꯕꯤꯅ ꯇꯧꯗꯨꯅ ꯑꯩꯒꯤ ꯃꯤꯠꯌꯦꯡ ꯐꯥꯖꯤꯟꯈꯤ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯍꯨꯗꯨꯅ ꯅꯪꯅ ꯅꯨꯡꯁꯤꯕ ꯐꯥꯎꯍꯜꯂꯒ ꯏꯔꯥꯜ ꯄꯪꯁꯤ ꯁꯤꯕꯤꯅꯨ ꯅꯨꯃꯤꯠꯇꯨꯗ ꯑꯩꯅ ꯊꯃꯣꯏ ꯍꯨꯈꯤꯕ ꯅꯠꯇꯦ ꯑꯩꯕꯨ ꯀꯥꯏꯍꯧ ꯌꯦꯡꯕ ꯃꯤꯠꯌꯦꯡꯗꯒꯤ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯕꯨ ꯐꯛꯇꯨꯅ ꯄꯨꯈꯤꯕꯅꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯨꯡꯁꯤꯕꯁꯤ ꯆꯞ ꯃꯥꯟꯅꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯑꯅꯤꯗꯨ ꯅꯣꯛꯏ ꯑꯁꯨꯝ ꯇꯧꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯀꯣꯔꯧ ꯂꯩꯔꯥꯡꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯔꯤ ꯀꯅꯥꯅꯁꯨ ꯊꯤꯡꯕ ꯉꯝꯂꯣꯏ ꯅꯨꯡꯁꯤꯅꯔꯤꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯈꯜ ꯊꯋꯥꯏ ꯍꯛꯆꯥꯡ ꯑꯃꯠꯇ ꯑꯣꯏꯈ꯭ꯔꯦ ꯀꯣꯔꯧ ꯂꯩꯔꯥꯡꯒꯤ ꯋꯥꯈꯜꯇꯅ ꯃꯥꯒꯤ ꯂꯥꯏꯅꯤꯡ ꯑꯣꯏꯈ꯭ꯔꯦ ꯅꯣꯡꯃ ꯅꯤꯡꯊꯦꯝꯒꯤ ꯂꯩꯕꯥꯛꯇ ꯑꯇꯣꯞꯄ ꯂꯩꯕꯥꯛꯅ ꯂꯥꯟꯗꯥꯔꯛꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯏ ꯅꯤꯡꯊꯦꯝ ꯂꯩꯕ ꯉꯝꯂꯛꯇꯦ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯤꯡꯊꯦꯝꯒꯤ ꯂꯩꯕꯥꯛꯇꯒꯤ ꯆꯤꯊꯤ ꯑꯃ ꯅꯤꯡꯊꯦꯝꯗ ꯂꯥꯛꯏ ꯆꯤꯊꯤ ꯑꯗꯨꯗ ꯏꯔꯝꯂꯤꯕꯅ ꯅꯤꯡꯊꯦꯝꯒꯤ ꯃꯄꯥ ꯅꯤꯡꯊꯧ ꯑꯗꯨ ꯌꯦꯛꯅꯕꯒꯤ ꯈꯨꯠꯇ ꯊꯋꯥꯏ ꯃꯥꯡꯈ꯭ꯔꯦ ꯂꯩꯃꯔꯦꯝꯕꯤꯗꯨ ꯑꯉꯥꯎꯕꯤ ꯑꯣꯏꯔꯦ ꯅꯤꯡꯊꯦꯝꯕꯨ ꯀꯣꯅꯨꯡꯗ ꯈꯔ ꯊꯨꯅ ꯂꯥꯛꯅꯕ ꯍꯥꯏꯔꯛꯄꯅꯤ ꯅꯤꯡꯊꯦꯝ ꯃꯄꯥꯒꯤ ꯄꯥꯎ ꯇꯥꯕꯗ ꯌꯥꯝꯅ ꯀꯞꯄꯤ ꯀꯣꯔꯧꯅ ꯍꯪꯉꯤ ꯏꯇꯥꯎ ꯀꯩꯗꯧꯔꯒꯦ ꯀꯔꯤꯅꯣ ꯏꯔꯛꯂꯤꯕ ꯏꯇꯥꯎ ꯑꯩꯒꯤ ꯏꯄꯥ ꯅꯤꯡꯊꯧꯕꯨ ꯌꯦꯛꯅꯕꯒꯤ ꯈꯨꯠꯇ ꯊꯋꯥꯏ ꯃꯥꯡꯈ꯭ꯔꯦ ꯏꯃꯥ ꯂꯩꯃꯅ ꯑꯉꯥꯎꯕꯤ ꯑꯣꯏꯔꯦ ꯑꯩꯕꯨ ꯂꯥꯛꯑꯣ ꯍꯥꯏꯅ ꯀꯧꯕꯅꯤ ꯏꯇꯥꯎ ꯅꯨꯄꯥ ꯃꯥꯟꯗꯤ ꯀꯞꯀꯅꯨ ꯌꯦꯛꯅꯕ ꯃꯔꯨ ꯁꯟꯗꯣꯛꯇ꯭ꯔꯤꯉꯩ ꯐꯨꯛꯇꯠꯇꯨꯅ ꯃꯥꯡꯍꯟꯒꯗꯕꯅꯤ ꯏꯇꯥꯎ ꯏꯄꯥ ꯍꯥꯠꯄ ꯃꯥꯕꯨꯗꯤ ꯑꯩꯅ ꯈꯛ ꯂꯦꯝꯅ ꯊꯥꯔꯣꯏ ꯐꯔꯦ ꯏꯇꯥꯎ ꯑꯩꯁꯨ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯑꯩꯒꯤ ꯂꯩꯕꯥꯛꯇꯒꯤ ꯂꯥꯟꯃꯤ ꯇꯦꯡꯒꯣꯜ ꯀꯌꯥ ꯄꯨꯗꯨꯅ ꯑꯩ ꯅꯪꯒꯤ ꯂꯩꯕꯥꯛꯇ ꯂꯥꯛꯀꯅꯤ ꯆꯩꯔꯛꯁꯤꯗ ꯀꯣꯔꯧꯒꯤꯁꯨ ꯆꯤꯊꯤ ꯑꯃ ꯂꯥꯛꯂꯤ ꯋꯥꯔꯣꯜꯗꯅ ꯑꯁꯨꯝꯅ ꯏꯔꯛꯏ ꯅꯤꯡꯊꯧ ꯐꯝꯕꯥꯜꯗ ꯆꯥꯅꯤꯡ ꯇꯥꯅ ꯐꯝꯕ ꯉꯝꯗ꯭ꯔꯦ ꯃꯖꯥꯏꯕꯨꯡꯉꯣꯕꯨ ꯃꯄꯥ ꯅꯤꯡꯊꯧꯅ ꯀꯧꯔꯤ ꯍꯥꯏꯕꯅꯤ ꯀꯣꯔꯧꯁꯨ ꯅꯤꯡꯊꯦꯝꯁꯨ ꯃꯥꯒꯤ ꯃꯔꯝꯗ ꯍꯟꯈꯤꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ ꯑꯣꯖꯥꯗ ꯅꯤꯡꯊꯤꯅ ꯍꯥꯏꯔꯝꯗꯨꯅ ꯊꯣꯔꯛꯄꯗ ꯂꯩꯔꯥꯡꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧꯅ ꯂꯦꯞꯂꯝꯕꯗꯨ ꯎꯕꯗ ꯀꯣꯔꯧ ꯈꯣꯡ ꯊꯥꯡꯕ ꯉꯝꯗ꯭ꯔꯤ ꯆꯪꯁꯤꯟꯗꯨꯅ ꯂꯩꯔꯥꯡꯒꯤ ꯃꯄꯤ ꯑꯗꯨꯕꯨ ꯇꯩꯊꯣꯛꯇꯨꯅ ꯍꯥꯏ ꯑꯩ ꯌꯥꯝ ꯊꯨꯅ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯀꯦ ꯂꯩꯔꯥꯡ ꯃꯄꯤ ꯁꯤꯟꯊꯅ ꯇꯨꯃꯤꯟ ꯂꯦꯞꯂꯤ ꯀꯣꯔꯧꯅ ꯃꯈꯥ ꯇꯥꯏ ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯔꯒꯗꯤ ꯑꯩ ꯀꯔꯝꯅ ꯆꯠꯄ ꯉꯝꯒꯅꯤ ꯑꯩꯕꯨ ꯊꯥꯖꯧ ꯅꯪꯕꯨ ꯂꯧꯕ ꯌꯥꯝ ꯊꯨꯅ ꯂꯥꯛꯀꯅꯤ ꯂꯩꯔꯥꯡ ꯍꯟꯗꯛꯇꯤ ꯇꯞꯅ ꯈꯨꯝꯂꯛꯏ ꯑꯩꯕꯨ ꯂꯧꯕ ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯨꯀꯣ ꯐꯖꯅ ꯂꯩꯔꯝ ꯑꯩ ꯊꯨꯅ ꯂꯥꯛꯀꯦ ꯑꯗꯣ ꯏꯕꯨꯡ ꯑꯩꯒꯤ ꯋꯥ ꯑꯃꯈꯛ ꯈꯪꯕꯤꯈꯣ ꯍꯥꯏꯌꯣ ꯀꯔꯤ ꯋꯥꯅꯣ ꯃꯐꯝꯁꯤꯗ ꯑꯩꯕꯨ ꯀꯨꯏꯅ ꯉꯥꯏꯍꯟꯕꯤꯔꯅꯨ ꯄꯥꯃꯣꯅꯪꯒꯤ ꯈꯨꯗꯣꯜ ꯑꯣꯏꯕ ꯇꯥꯎꯖꯤꯡꯅ ꯂꯥꯏꯕꯛ ꯆꯥꯎꯕꯤ ꯑꯩꯒꯤ ꯄꯤꯕꯨꯡꯅꯨꯡꯗ ꯃꯤꯇꯝꯈ꯭ꯔꯦ ꯅꯪ ꯌꯥꯝ ꯊꯨꯅ ꯂꯥꯛꯄꯤꯌꯨꯀꯣ ꯏꯕꯨꯡ ꯀꯩꯔꯣꯏ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯑꯩꯕꯨ ꯀꯔꯝ ꯂꯩꯁꯤꯒꯦ ꯀꯣꯔꯧ ꯂꯩꯔꯥꯡꯕꯨ ꯅꯨꯡꯁꯤꯕ ꯍꯦꯜꯂꯛꯏ ꯑꯃꯨꯛꯇꯪ ꯁꯦꯠꯅ ꯀꯣꯟꯗꯨꯅ ꯊꯦꯝꯃꯤ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯈꯪꯅ ꯆꯠꯂꯕꯅꯤ ꯂꯩꯔꯥꯡ
ꯑꯩ ꯌꯥꯝ ꯊꯨꯅ ꯂꯥꯛꯀꯅꯤ ꯅꯪ ꯊꯥꯖꯧ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯀꯣꯔꯧ ꯆꯠꯈꯤ ꯅꯤꯡꯊꯦꯝꯁꯨ ꯆꯠꯈꯤ ꯃꯔꯨꯞ ꯑꯅꯤꯗꯨ ꯉꯁꯤꯗꯤ ꯃꯥꯏꯀꯩ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯆꯠꯈꯤ ꯂꯩꯔꯥꯡꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊꯅ ꯌꯦꯡꯍꯧꯔꯤ ꯅꯤꯡꯊꯦꯝ ꯀꯣꯅꯨꯡ ꯌꯧꯔꯛꯂꯤ ꯃꯃꯥ ꯂꯩꯃꯒꯤ ꯃꯇꯧ ꯎꯕꯗ ꯊꯃꯣꯏ ꯄꯨꯕ ꯉꯝꯗꯦ ꯃꯃꯥꯒꯤ ꯈꯣꯡꯁꯣꯛꯅ ꯃꯍꯥꯛ ꯋꯥꯁꯛꯂꯤ ꯏꯃꯥ ꯏꯄꯥ ꯍꯥꯠꯄꯒꯤ ꯂꯃꯟ ꯅꯆꯥꯅ ꯁꯤꯡꯒꯅꯤ ꯅꯤꯡꯊꯧ ꯌꯥꯏꯕꯤ ꯏꯈꯨꯠꯃꯛꯅ ꯐꯥꯗꯨꯅ ꯏꯃꯥꯗ ꯁꯤꯟꯅꯒꯅꯤ ꯑꯩꯒꯤ ꯏꯊꯧ ꯑꯁꯤ ꯌꯦꯜꯂꯛꯄ ꯄꯨꯝꯕ ꯑꯩ ꯍꯤꯡꯅ ꯊꯝꯂꯣꯏ ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯌꯨ ꯍꯥꯏꯅ ꯃꯪꯒꯣꯜ ꯄꯤꯕꯤꯌꯨ ꯂꯩꯃꯔꯦꯝꯕꯤ ꯃꯄꯤ ꯇꯥꯅ ꯏꯆꯥ ꯅꯤꯡꯊꯦꯝꯗꯤ ꯃꯥꯏꯊꯤꯕ ꯍꯥꯏꯕꯗꯣ ꯃꯁꯛ ꯈꯪꯗꯕ ꯑꯣꯏꯌꯨ ꯆꯠ ꯅꯄꯥꯕꯨꯡꯒꯤ ꯂꯃꯟ ꯈꯨꯝꯂꯨꯔꯣ ꯃꯃꯥꯒꯤ ꯌꯥꯊꯪ ꯐꯪꯂꯕꯗ ꯅꯤꯡꯊꯦꯝ ꯅꯤꯡꯊꯧ ꯌꯥꯏꯕꯤꯒꯤ ꯂꯩꯕꯥꯛꯇ ꯂꯥꯛꯂꯤ ꯂꯣꯏꯅꯔꯛꯄ ꯇꯦꯡꯒꯣꯜꯁꯤꯡꯒ ꯂꯩꯔꯝꯂꯤꯕ ꯇꯦꯡꯒꯣꯜꯁꯤꯡ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟ ꯁꯣꯛꯅꯔꯤ ꯅꯤꯡꯊꯧ ꯌꯥꯏꯕꯤ ꯂꯣꯠꯈ꯭ꯔꯦ ꯅꯤꯡꯊꯦꯝ ꯊꯤꯗꯨꯅ ꯆꯪꯂꯛꯏ ꯊꯣꯡꯖꯥꯎ ꯑꯃ ꯂꯩꯔꯤꯕꯗꯨ ꯍꯥꯡꯒꯦ ꯍꯦꯛ ꯇꯧꯕꯒ ꯇꯦꯟꯖꯩ ꯑꯃ ꯅꯤꯡꯊꯦꯝ ꯇꯝꯅ ꯊꯥꯔꯛꯏ ꯅꯤꯡꯊꯦꯝ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ ꯃꯥꯒꯤ ꯃꯇꯥꯎ ꯀꯣꯔꯧꯅꯤ ꯅꯤꯡꯊꯦꯝ ꯉꯛꯄꯅ ꯇꯨ ꯁꯨꯡꯏ ꯀꯣꯔꯧꯅ ꯍꯥꯏ ꯀꯌꯥ ꯌꯥꯝꯅ ꯅꯇꯤꯛ ꯂꯩꯕꯅꯣ ꯑꯗꯨꯛ ꯊꯧꯅꯥ ꯐꯅ ꯂꯥꯛꯂꯤꯕ ꯑꯩꯅ ꯉꯥꯛꯂꯤꯕ ꯊꯣꯡꯕꯨ ꯅꯪꯅ ꯇꯔꯥꯏꯅ ꯆꯪꯕ ꯑꯣꯏꯊꯣꯛꯄ꯭ꯔꯥ ꯏꯇꯥꯎ ꯅꯪ ꯃꯥꯅꯤ ꯑꯩ ꯅꯪꯅ ꯐꯥꯒꯅꯤ ꯂꯥꯛꯂꯤꯕ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯆꯥꯗꯨꯅꯤ ꯅꯤꯡꯊꯦꯝ ꯃꯄꯤ ꯇꯥꯔꯦ ꯏꯇꯥꯎ ꯑꯩꯒꯤ ꯂꯝꯕꯤ ꯊꯥꯗꯣꯛ ꯈꯨꯗꯛꯇ ꯂꯥꯟ ꯂꯦꯞꯍꯟꯈꯤ ꯏꯄꯥ ꯍꯥꯠꯄ ꯃꯍꯥꯛꯈꯛ ꯑꯩꯒꯤ ꯏꯃꯥꯗ ꯁꯤꯟꯅꯈꯤ ꯀꯔꯤꯒꯤ ꯂꯥꯟ ꯂꯦꯞꯀꯅꯤ ꯂꯥꯟꯗꯤ ꯑꯆꯨꯝꯕꯅ ꯉꯝꯁꯅꯨ ꯏꯇꯥꯎ ꯑꯗꯨꯕꯨ ꯏꯇꯥꯎ ꯅꯪꯅ ꯑꯩꯒꯤ ꯏꯄꯥꯕꯨ ꯐꯥꯗꯨꯅ ꯄꯨꯒꯦ ꯍꯥꯏꯔꯕꯗꯤ ꯑꯩꯕꯨ ꯍꯥꯟꯅ ꯃꯥꯏꯊꯤꯕ ꯄꯤꯌꯨ ꯑꯩ ꯂꯩꯔꯤꯉꯩ ꯅꯪꯒꯤ ꯀꯔꯦꯝ ꯅꯇꯤꯛꯅ ꯑꯩꯒꯤ ꯏꯄꯥꯕꯨ ꯐꯥꯒꯅꯤ ꯈꯨꯠꯂꯥꯏ ꯄꯥꯏꯈꯠꯂꯨ ꯑꯩ ꯉꯝꯂꯣꯏ ꯏꯇꯥꯎ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞ ꯅꯪꯒꯤ ꯅꯊꯛꯇ ꯀꯔꯝ ꯈꯨꯠꯂꯥꯏ ꯊꯥꯒꯅꯤ ꯅꯪꯅ ꯊꯥꯕ ꯉꯝꯗ꯭ꯔꯕꯗꯤ ꯑꯩꯅ ꯊꯥꯒꯅꯤ ꯀꯣꯔꯧ ꯃꯇꯥꯎꯗ ꯈꯨꯠ ꯊꯥꯕ ꯍꯧꯔꯦ ꯃꯇꯥꯎꯅ ꯈꯨꯠ ꯊꯥꯔꯛꯂꯕꯅꯤꯅ ꯅꯤꯡꯊꯦꯝ ꯁꯨꯍꯟꯕ ꯇꯥꯔꯦ ꯑꯅꯤꯗꯨ ꯍꯦꯟꯖꯤꯟꯅꯕ ꯉꯝꯗꯦ ꯀꯣꯟꯅꯊꯪ ꯅꯤꯡꯊꯦꯝꯒꯤ ꯇꯦꯟꯅ ꯀꯣꯔꯧꯒꯤ ꯊꯕꯥꯛꯇ ꯄꯥꯟꯈꯤ ꯀꯣꯔꯧ ꯂꯩꯃꯥꯏꯗ ꯍꯥꯏꯊꯔꯛꯏ ꯅꯤꯡꯊꯦꯝ ꯀꯞꯇꯨꯅ ꯆꯦꯟꯁꯤꯜꯂꯤ ꯏꯇꯥꯎ ꯏꯇꯥꯎ ꯁꯣꯛꯂꯕ ꯃꯇꯥꯎꯕꯨ ꯃꯇꯝꯄꯥꯛꯇ ꯀꯣꯟꯈꯠꯇꯨꯅ ꯅꯤꯡꯊꯦꯝ ꯀꯞꯄꯤ ꯏꯇꯥꯎ ꯑꯩ ꯂꯥꯜꯂꯦ ꯏꯇꯥꯎ ꯀꯣꯔꯧꯅ ꯋꯥꯅ ꯍꯥꯏ ꯅꯪ ꯂꯥꯟꯗꯦ ꯏꯇꯥꯎ ꯂꯥꯟ ꯑꯁꯤꯗꯤ ꯂꯥꯟꯗꯕ ꯅꯪꯅ ꯉꯝꯂꯕꯅꯤ ꯅꯪꯒꯤ ꯋꯥꯁꯛ ꯉꯥꯛꯂꯣ ꯏꯄꯥ ꯅꯤꯡꯊꯧꯕꯨ ꯐꯥꯗꯨꯅ ꯄꯨꯔꯣ ꯑꯩꯒꯤ ꯂꯩꯕꯥꯛꯇ ꯅꯪꯒꯤ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯅꯪꯅ ꯄꯥꯜꯂꯛꯎ ꯏꯇꯥꯎ ꯅꯤꯡꯊꯦꯝ ꯍꯤꯛ ꯍꯤꯛ ꯀꯞꯂꯤ ꯏꯇꯥꯎ ꯀꯩꯅꯣ ꯅꯪꯅ ꯑꯩꯕꯨ ꯑꯩꯈꯣꯏꯅ ꯂꯩꯕꯥꯛ ꯉꯥꯛꯃꯤꯟꯅꯁꯤ ꯏꯇꯥꯎ ꯅꯪ ꯀꯩꯁꯨ ꯇꯧꯔꯣꯏ ꯀꯣꯔꯧꯁꯨ ꯀꯞꯄꯤ ꯏꯇꯥꯎ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯅꯨꯡꯁꯤ ꯃꯔꯨꯞ ꯍꯟꯗꯛꯀꯤ ꯃꯄꯣꯛꯇ ꯃꯔꯨꯞ ꯅꯪꯒꯤ ꯈꯨꯠꯇ ꯊꯋꯥꯏ ꯊꯥꯕ ꯐꯪꯂꯦ ꯑꯩꯁꯦ ꯀꯌꯥꯗ ꯂꯩꯕ ꯐꯔꯕ ꯏꯇꯥꯎ ꯑꯗꯨꯕꯨ ꯏꯇꯥꯎ ꯑꯩꯅ ꯊꯋꯥꯏ ꯊꯥꯈ꯭ꯔꯕ ꯃꯇꯨꯡ ꯀꯅꯥꯒꯨꯝꯕꯤ ꯑꯃꯗꯤ ꯑꯋꯥꯐꯝꯗ ꯁꯣꯏꯗꯅ ꯇꯥꯎꯔꯅꯤꯗꯣ ꯏꯇꯥꯎ ꯑꯩꯕꯨ ꯀꯩ ꯍꯥꯏꯌꯨ ꯍꯥꯏꯕꯅꯣ ꯅꯪꯒꯤ ꯂꯩꯕꯥꯛꯅ ꯅꯤꯡꯇꯝꯕꯒꯤ ꯍꯔꯥꯎ ꯇꯌꯥꯝꯕ ꯐꯣꯡꯗꯣꯛꯂꯕ ꯃꯇꯨꯡ ꯂꯥꯏꯕꯛꯇꯤ ꯌꯧꯔꯛꯄꯤ ꯑꯩꯒꯤ ꯂꯩꯔꯥꯡꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯑꯩꯒꯤ ꯄꯥꯎ ꯇꯝꯕꯤꯌꯨꯀꯣ ꯏꯇꯥꯎ ꯇꯥꯏꯕꯪ ꯐꯥꯎꯗ꯭ꯔꯤꯕ ꯑꯩꯒꯤ ꯏꯆꯥꯗꯣ ꯅꯪꯅ ꯁꯦꯟꯅꯔꯕꯀꯣ ꯑꯩꯒꯤ ꯑꯔꯣꯏꯕ ꯄꯤꯠꯁꯤꯗ ꯎꯏꯁꯤꯜꯂꯝꯗꯥꯏꯗꯁꯨ ꯑꯩꯅ ꯑꯩꯒꯤ ꯂꯩꯔꯥꯡ ꯃꯥꯕꯨ ꯅꯨꯡꯁꯤꯈꯤ ꯃꯥꯕꯨ ꯁꯣꯜꯂꯝꯃꯤ ꯍꯥꯏꯅ ꯅꯪꯅ ꯇꯝꯃꯨꯀꯣ ꯏꯇꯥꯎ ꯀꯣꯔꯧ ꯈꯨꯗꯛ ꯑꯗꯨꯗ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯈꯥꯏꯅꯔꯤ ꯅꯤꯡꯊꯦꯝ ꯆꯥꯛꯅ ꯃꯇꯥꯎꯕꯨ ꯀꯣꯟꯗꯨꯅ ꯏꯇꯥꯎ ꯍꯧꯒꯠꯂꯣ ꯏꯇꯥꯎ ꯏꯃꯥꯡꯅꯤꯅ ꯁꯥꯒꯠꯃꯤꯟꯅꯈꯤꯕ ꯃꯪꯂꯥꯟ ꯀꯌꯥ ꯑꯗꯨꯕꯨ ꯃꯁꯤꯔꯦ ꯏꯇꯥꯎ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯔꯕ꯭ꯔꯣ ꯏꯇꯥꯎ ꯅꯤꯡꯊꯦꯝꯒꯤ ꯋꯥꯁꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯅꯤꯡꯊꯧ ꯌꯥꯏꯕꯤꯕꯨ ꯐꯥꯗꯨꯅ ꯄꯨꯏ ꯃꯃꯥꯗ ꯀꯠꯂꯤ ꯃꯥꯕꯨ ꯍꯥꯠꯈꯤꯗꯦ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯀꯩꯁꯨꯝꯁꯪꯗ ꯊꯝꯈꯤ ꯀꯣꯔꯧꯒꯤ ꯍꯛꯆꯥꯡ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯏ ꯅꯤꯡꯊꯦꯝꯅ ꯊꯃꯣꯏ ꯁꯦꯡꯅ ꯃꯇꯥꯎꯒꯤꯗꯃꯛ ꯇꯧꯖꯕꯅꯤ
ꯃꯄꯥ ꯂꯩꯇꯕꯒꯤ ꯃꯩꯆꯥꯛ ꯑꯃꯗꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞꯄꯨ ꯍꯥꯠꯄꯒꯤ ꯃꯩꯆꯥꯛꯅ ꯅꯤꯡꯊꯦꯝ ꯊꯃꯣꯏ ꯑꯗꯨ ꯄꯨꯕ ꯉꯝꯗ꯭ꯔꯤ ꯃꯥ ꯇꯁꯦꯡꯅ ꯋꯥꯔꯤ ꯃꯥ ꯂꯥꯟ ꯉꯝꯂꯤ ꯑꯗꯨꯕꯨ ꯀꯣꯔꯧꯒꯤ ꯂꯩꯕꯥꯛ ꯑꯗꯨ ꯅꯤꯡꯊꯦꯝꯅ ꯈꯛ ꯂꯧꯔꯣꯏ ꯍꯥꯏꯅ ꯂꯥꯎꯊꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯇꯤꯛ ꯆꯥꯕ ꯅꯤꯡꯊꯧ ꯂꯩꯇ꯭ꯔꯤꯕ ꯐꯥꯎꯕ ꯃꯥꯅ ꯉꯥꯛꯁꯦꯟꯕ ꯇꯥꯏ ꯅꯤꯡꯊꯦꯝ ꯂꯩꯔꯥꯡꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯅꯤꯡꯊꯦꯝ ꯂꯥꯛꯂꯤ ꯇꯥꯕꯗ ꯀꯣꯔꯧꯁꯨ ꯌꯥꯎꯔꯛꯂꯝꯂꯅꯤ ꯈꯟꯅ ꯍꯔꯥꯎ ꯍꯔꯥꯎ ꯅꯤꯡꯊꯦꯝꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯂꯩꯔꯥꯡꯗꯣ ꯅꯤꯡꯊꯦꯝ ꯂꯩꯔꯝꯕꯗꯨꯗ ꯍꯔꯥꯎꯅ ꯍꯪꯉꯤ ꯏꯕꯨꯡ ꯀꯣꯔꯧꯗꯤ ꯅꯤꯡꯊꯦꯝ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗꯦ ꯂꯩꯔꯥꯡꯅ ꯑꯃꯨꯛꯁꯨ ꯍꯪꯉꯤ ꯀꯩꯗꯧꯔꯒꯦ ꯏꯕꯨꯡ ꯃꯍꯥꯛꯄꯨ ꯀꯗꯣꯝꯗ ꯂꯩꯈꯤꯕꯒꯦ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕ ꯅꯠꯇ꯭ꯔꯥ ꯃꯥꯕꯨ ꯉꯥꯏꯕꯗ ꯑꯩꯗꯤ ꯆꯣꯛꯊꯔꯤ ꯃꯥꯕꯨ ꯎꯅꯤꯡꯕꯅ ꯑꯩ ꯂꯩꯇꯥꯗ꯭ꯔꯦ ꯃꯥꯕꯨ ꯀꯔꯣꯝꯗ ꯆꯠꯈꯤꯕꯒꯦ ꯅꯤꯡꯊꯦꯝꯅ ꯁꯨꯝ ꯈꯨꯝꯗꯕꯗꯨꯗ ꯂꯩꯔꯥꯡ ꯈꯣꯟꯖꯦꯜ ꯍꯧꯔꯞꯅ ꯂꯥꯎꯕ ꯍꯧꯏ ꯏꯕꯨꯡ ꯍꯣꯏ ꯏꯕꯨꯡ ꯀꯣꯔꯧ ꯍꯟꯗꯛꯇꯤ ꯅꯤꯡꯊꯦꯝꯅ ꯇꯞꯅ ꯍꯥꯏ ꯀꯣꯔꯧ ꯌꯧꯔꯛꯇꯦ ꯂꯩꯔꯥꯡ ꯃꯀꯥ ꯂꯝꯂꯝꯕ ꯃꯥꯏꯊꯣꯡꯗꯨ ꯃꯛꯁꯤꯟꯈꯤ ꯃꯍꯥꯛꯇꯤ ꯀꯔꯤꯒꯤ ꯌꯥꯎꯔꯛꯇ꯭ꯔꯤꯕ ꯍꯥꯏꯌꯣ ꯏꯕꯨꯡ ꯃꯍꯥꯛꯅ ꯑꯩꯕꯨ ꯀꯥꯎꯈ꯭ꯔꯕ꯭ꯔꯣ ꯅꯤꯡꯊꯦꯝ ꯃꯄꯤ ꯇꯥꯔꯦ ꯏꯇꯥꯎꯅ ꯅꯪꯕꯨ ꯃꯤꯀꯨꯞ ꯑꯃꯠꯇꯁꯨ ꯀꯥꯎꯈꯤꯗꯦ ꯂꯩꯔꯥꯡ ꯑꯗꯨꯕꯨ ꯃꯍꯥꯛ ꯅꯪꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯣꯏ ꯑꯩꯕꯨ ꯅꯨꯄꯤꯅꯤ ꯀꯩꯁꯨ ꯇꯧꯕ ꯉꯝꯂꯣꯏ ꯈꯟꯗꯨꯅ ꯃꯥꯅ ꯑꯩꯕꯨ ꯁꯥꯟꯅꯕꯗ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯍꯟꯕꯅꯤ ꯃꯥꯅ ꯀꯔꯤꯒꯤ ꯋꯥꯈꯜ ꯂꯦꯞꯇ꯭ꯔꯤꯕꯅꯣ ꯂꯧꯅꯝ ꯆꯥꯎꯕ ꯃꯥꯅ ꯀꯔꯤꯒꯤ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯍꯟꯕꯤꯔꯤꯕꯅꯣ ꯃꯥ ꯌꯥꯝ ꯐꯠꯇꯕ ꯃꯤꯅꯤ ꯃꯥ ꯌꯥꯝ ꯐꯠꯇꯦ ꯍꯥꯏꯅꯣ ꯑꯩꯒꯤ ꯊꯧꯏ ꯁꯦꯡꯂꯕ ꯊꯃꯣꯏꯕꯨ ꯈꯪꯗꯅ ꯅꯪ ꯃꯉꯣꯟꯗ ꯑꯗꯨꯝ ꯍꯦꯛꯇ ꯍꯥꯏꯅꯣ ꯃꯍꯥꯛꯅ ꯀꯅꯥꯗꯁꯨ ꯂꯧꯅꯝꯈꯤꯗꯦ ꯅꯨꯡꯁꯤꯕꯕꯨ ꯇꯔꯥꯏꯅ ꯈꯟꯕ ꯃꯤꯁꯛ ꯅꯠꯇꯦ ꯑꯩꯒꯤ ꯏꯇꯥꯎ ꯑꯗꯨꯗꯤ ꯍꯥꯏꯌꯨ ꯀꯔꯤꯒꯤ ꯃꯥꯅ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯇꯦ ꯑꯩꯒꯤ ꯐꯤꯕꯝ ꯃꯍꯥꯛꯅ ꯃꯨꯟꯅ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ ꯑꯩꯒꯤ ꯄꯨꯟꯁꯤ ꯀꯔꯤ ꯑꯣꯏꯅꯤ ꯃꯥꯅ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ ꯄꯨꯝꯅꯃꯛꯇꯨꯕꯨ ꯃꯨꯟꯅ ꯈꯪꯕꯅ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞꯇꯨꯗ ꯐꯥꯎ ꯅꯪꯕꯨ ꯌꯦꯡꯁꯤꯟꯕꯤꯌꯨ ꯁꯤꯟꯅꯔꯝꯕꯅꯤ ꯂꯩꯔꯥꯡ ꯋꯥꯈꯜ ꯇꯥꯗꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯃꯥ ꯂꯧꯁꯤꯟꯕ ꯉꯝꯗ꯭ꯔꯤ ꯃꯥꯕꯨ ꯀꯩꯗꯧꯔꯒꯦ ꯃꯥ ꯀꯔꯤ ꯑꯋꯥꯕ ꯇꯥꯔꯒꯦ ꯍꯥꯏꯌꯨ ꯏꯕꯨꯡ ꯑꯩꯒꯤ ꯆꯤꯡꯅꯕꯁꯤꯕꯨ ꯀꯣꯛꯍꯟꯕꯤꯌꯨ ꯍꯥꯏꯌꯨ ꯃꯥ ꯀꯩꯗꯧꯔꯒꯦ ꯅꯤꯡꯊꯦꯝ ꯃꯄꯤ ꯇꯨꯞ ꯇꯨꯞ ꯇꯥꯅ ꯀꯞꯇꯨꯅ ꯍꯥꯏ ꯑꯩꯒꯤ ꯏꯇꯥꯎꯗꯣ ꯃꯍꯥꯛ ꯇꯥꯏꯕꯪ ꯄꯥꯜꯂꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯂꯩꯔꯥꯡ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯍꯥꯛ ꯍꯤꯡꯅ ꯁꯤꯕꯒꯨꯝꯂꯦ ꯃꯥ ꯌꯥꯝꯅ ꯀꯞꯄꯛꯏ ꯏꯕꯨꯡ ꯅꯪꯗꯤ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯝ ꯅꯪꯕꯨ ꯂꯥꯛꯄ ꯋꯥꯅ ꯉꯥꯏꯔꯤꯕꯤ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯅꯪꯗꯤ ꯇꯨꯃꯤꯟ ꯆꯠꯂꯝꯃꯤꯁꯤ ꯀꯩꯒꯤꯅꯣ ꯅꯪ ꯑꯩꯕꯨ ꯀꯩꯁꯨ ꯅꯨꯡꯁꯤꯗ꯭ꯔꯕ꯭ꯔꯣ ꯅꯤꯡꯊꯦꯝꯁꯨ ꯀꯞꯂꯗꯨꯅ ꯍꯥꯏ ꯑꯩꯒꯤ ꯏꯇꯥꯎꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞꯇ ꯑꯔꯣꯏꯕ ꯑꯣꯏꯅ ꯁꯣꯜꯂꯝꯕ ꯋꯥꯍꯩꯁꯨ ꯅꯪꯒꯤ ꯃꯤꯡꯅꯤ ꯂꯩꯔꯥꯡ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯈꯪꯅꯗ꯭ꯔꯤꯉꯩ ꯃꯥꯒꯤ ꯂꯩꯔꯥꯡꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯌꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯤꯟꯅꯔꯝꯕꯅꯤ ꯍꯥꯏꯌꯣ ꯏꯕꯨꯡ ꯃꯍꯥꯛꯄꯨ ꯀꯅꯥꯅ ꯍꯥꯠꯄꯅꯣ ꯃꯥꯕꯨ ꯀꯅꯥꯅ ꯍꯥꯠꯄꯅꯣ ꯅꯤꯡꯊꯦꯝ ꯅꯣꯡꯃꯗꯣꯜ ꯑꯁꯤ ꯁꯦꯒꯥꯏꯗꯨꯅ ꯃꯀꯣꯛꯊꯛꯇ ꯇꯥꯔꯛꯄꯒꯨꯝ ꯐꯥꯎꯏ ꯎꯄꯥꯏ ꯂꯩꯇ ꯃꯍꯥꯛ ꯀꯞꯇꯨꯅ ꯂꯩ ꯂꯩꯔꯥꯡ ꯃꯥꯁꯨ ꯍꯪꯕ ꯂꯦꯞꯇꯦ ꯍꯥꯏꯕꯤꯌꯨ ꯏꯕꯨꯡ ꯃꯍꯥꯛꯄꯨ ꯀꯅꯥꯅ ꯍꯥꯠꯄꯅꯣ ꯀꯔꯤꯒꯤ ꯃꯥꯕꯨ ꯍꯥꯠꯄꯅꯣ ꯍꯥꯏꯌꯣ ꯃꯥꯕꯨ ꯀꯅꯥꯅ ꯍꯥꯠꯄꯅꯣ ꯃꯤꯍꯥꯠꯄ ꯀꯅꯥꯅꯣ ꯍꯥꯏꯕꯤꯌꯣ ꯑꯩꯅꯦ ꯃꯤꯍꯥꯠꯄꯗꯣ ꯑꯩꯅ ꯃꯥꯕꯨ ꯍꯥꯠꯄꯅꯤ ꯑꯩꯒꯤ ꯂꯝꯕꯤꯗ ꯈꯨꯔꯧ ꯑꯣꯏꯕꯒꯤ ꯑꯩꯅ ꯃꯥꯕꯨ ꯍꯥꯠꯄꯅꯤ ꯂꯩꯔꯥꯡ ꯅꯤꯡꯊꯦꯝꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯏ ꯁꯥ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞꯄꯨ ꯍꯥꯠꯄ ꯉꯝ ꯑꯗꯨꯒ ꯉꯁꯤꯅ ꯀꯔꯤꯒꯤ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯁꯥꯗꯨꯅ ꯂꯥꯛꯂꯤ ꯀꯞꯀꯅꯣ ꯁꯥ ꯅꯪꯗꯤ ꯅꯣꯛꯑꯣ ꯂꯩꯔꯥꯡ ꯅꯪꯗꯤ ꯁꯥꯅꯦ ꯃꯔꯨꯞꯀꯤ ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯈꯪꯗꯕ ꯅꯪꯗꯤ ꯁꯥꯅꯦ ꯅꯤꯡꯊꯦꯝ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯀꯟꯅ ꯂꯥꯎꯔꯛꯏ ꯍꯦ ꯅꯪꯒꯨꯝꯕꯤꯅ ꯑꯗꯨꯝꯅ ꯍꯥꯏꯕ ꯌꯥꯕ ꯃꯤꯅꯤ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ ꯑꯩꯁꯦ ꯑꯩꯅ ꯑꯩꯒꯤ ꯃꯔꯨꯞꯄꯨ ꯀꯌꯥꯝ ꯅꯨꯡꯁꯤ ꯅꯪ ꯈꯪꯕ꯭ꯔꯥ ꯑꯩꯅ ꯑꯩꯒꯤ ꯃꯔꯨꯞꯄꯨ ꯀꯌꯥꯝ ꯅꯨꯡꯁꯤ ꯅꯪ ꯈꯪꯕ꯭ꯔꯣ ꯏꯇꯥꯎ ꯑꯩ ꯅꯉꯣꯟꯗ ꯂꯥꯟꯈꯤꯗꯕꯅꯤꯀꯣ ꯅꯤꯡꯊꯦꯝ ꯍꯤꯛ ꯀꯞꯄꯤ ꯂꯩꯔꯥꯡꯁꯨ ꯀꯞꯇꯨꯅ ꯇꯞꯅ ꯍꯪꯉꯤ ꯏꯕꯣ ꯑꯩ ꯂꯥꯜꯂꯦ ꯑꯁꯦꯡꯕ ꯋꯥꯔꯤꯗꯣ ꯑꯩꯉꯣꯟꯗ ꯂꯤꯕꯤꯌꯨ ꯀꯔꯤꯒꯤꯗꯃꯛ ꯃꯥꯕꯨ ꯍꯥꯠꯂꯤꯕꯅꯣ ꯌꯦꯛꯅꯕ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯆꯥ ꯑꯣꯏꯔꯨꯕꯅ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞ ꯑꯅꯤꯁꯨ ꯌꯦꯛꯅꯕ ꯑꯣꯏꯅ ꯂꯥꯟꯐꯝ ꯃꯥꯌꯣꯛꯅꯕ ꯇꯥꯈꯤ ꯂꯥꯟꯖꯗ꯭ꯔꯕ ꯑꯩꯒꯤ ꯏꯄꯥꯕꯨ ꯍꯥꯠꯄꯒꯤ ꯂꯃꯟ ꯁꯤꯡꯅꯕ
ꯃꯥꯒꯤ ꯃꯄꯥ ꯅꯤꯡꯊꯧꯕꯨ ꯐꯥꯕ ꯇꯥꯈꯤ꯫ ꯃꯥꯅ ꯑꯩꯒꯤ ꯂꯝꯕꯤ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕ ꯌꯥꯗꯕꯗꯒꯤ ꯏꯕꯥꯅꯤ ꯈꯨꯠ ꯊꯣꯛꯅꯕꯗ ꯃꯥꯕꯨ ꯑꯩꯒꯤ ꯇꯦꯟꯅ ꯄꯥꯟꯗꯨꯅ ꯊꯋꯥꯏ ꯊꯥꯈꯤꯕꯅꯤ꯫ ꯃꯥꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞꯇꯨ ꯑꯩꯒꯤ ꯇꯝꯄꯥꯛꯇ ꯑꯣꯏꯕꯅꯤ ꯏꯆꯟ꯫ ꯑꯩꯕꯨ ꯋꯥꯔꯧꯕ ꯑꯃꯠꯇꯁꯨ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯊꯦꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯤꯡꯉꯝꯍꯧꯗ꯭ꯔꯦ꯫ ꯅꯤꯡꯊꯧ ꯃꯆꯥ ꯑꯣꯏꯅ ꯄꯣꯛꯂꯨꯕꯗ ꯂꯩꯕꯥꯛ ꯑꯃꯒꯤ ꯃꯤꯡꯆꯠ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯅꯨꯡꯁꯤꯕ ꯃꯔꯨꯞ ꯀꯌꯥꯁꯨ ꯌꯦꯛꯅꯕ ꯑꯣꯏꯕ ꯇꯥꯈꯤ꯫ ꯏꯕꯣꯛ, ꯑꯩꯅ ꯑꯩꯒꯤ ꯏꯇꯥꯎꯗꯨ ꯋꯥꯁꯛꯈꯤ꯫ ꯇꯥꯏꯕꯪ ꯐꯥꯎꯗ꯭ꯔꯤꯕ ꯅꯋꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯩꯔꯥꯡꯕꯨꯗꯤ ꯇꯦꯛꯇ ꯀꯥꯏꯗꯨꯅ ꯁꯦꯟꯅꯒꯅꯤ ꯍꯥꯏꯅ꯫ ꯃꯥꯒꯤ ꯂꯩꯕꯥꯛ ꯑꯩꯅ ꯈꯨꯗꯨꯝ ꯆꯟꯕꯅꯤ, ꯑꯗꯨꯕꯨ ꯑꯩ ꯂꯧꯗꯦ꯫ ꯅꯨꯄꯥ ꯑꯣꯏꯒꯦꯔꯥ ꯅꯨꯄꯤ ꯑꯣꯏꯒꯦꯔꯥ ꯇꯥꯏꯕꯪ ꯐꯥꯎꯔꯛꯀꯗꯕ ꯃꯍꯥꯛꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯄꯨ ꯑꯣꯏꯍꯟꯒꯅꯤ꯫ ꯃꯁꯤ ꯑꯩꯒꯤ ꯋꯥꯁꯛꯅꯤ ꯂꯩꯔꯥꯡ꯫ ꯅꯤꯡꯊꯦꯝꯒꯤ ꯃꯛꯇ꯭ꯔꯕ ꯊꯃꯣꯏ ꯑꯗꯨꯕꯨ ꯂꯩꯔꯥꯡ ꯋꯥꯔꯧꯕ ꯉꯝꯗꯦ ꯅꯤꯡꯊꯦꯝꯅ꯫ ꯆꯠꯁꯤ, ꯃꯄꯨ ꯄꯥꯟꯗ꯭ꯔꯕ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯂꯩꯃꯔꯦꯟꯕꯤ ꯑꯣꯏꯅ ꯅꯅꯤꯡꯇꯝꯅ ꯂꯩꯌꯨ꯫ ꯅꯪꯒꯤ ꯀꯔꯤ ꯋꯥꯠꯀꯅꯤ? ꯄꯤꯕꯨꯛꯅꯨꯡꯒꯤ ꯅꯋꯥꯅ ꯇꯥꯏꯕꯪ ꯐꯥꯎꯔꯕ ꯀꯥꯟ ꯃꯥꯕꯨ ꯅꯤꯡꯊꯧ ꯍꯥꯞꯀꯅꯤ꯫ ꯏꯆꯜ, ꯅꯪꯅ ꯅꯤꯡꯊꯧꯔꯦꯜ ꯄꯣꯛꯄꯤ ꯑꯣꯏꯅ ꯆꯥꯎꯅ ꯂꯩꯌꯨ꯫ ꯅꯪꯕꯨ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕꯤ ꯏꯆꯜꯅꯤ ꯍꯥꯏꯅ ꯈꯜꯂꯕꯅꯤ꯫ ꯂꯥꯛꯑꯣ, ꯏꯕꯨꯡꯒ ꯆꯠꯁꯤ꯫ ꯏꯕꯣꯛ! ꯅꯤꯡꯊꯦꯝꯅ ꯂꯩꯔꯥꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯁꯨ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯗꯨ ꯂꯤꯗꯨꯅ ꯂꯩꯔꯥꯡꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯄꯨꯝꯕꯗ ꯄꯥꯎꯖꯦꯜ ꯊꯥꯗꯨꯅ ꯈꯪꯍꯜꯂꯤ ꯂꯩꯔꯥꯡ ꯑꯁꯤ ꯀꯣꯔꯧꯅ ꯂꯧꯔꯝꯕ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ꯫ ꯀꯣꯔꯧꯅ ꯂꯩꯇ꯭ꯔꯕꯁꯨ ꯂꯩꯔꯥꯡꯕꯨ ꯂꯩꯃꯔꯦꯟꯕꯤ ꯑꯣꯏꯍꯟꯗꯨꯅ ꯂꯩꯃꯔꯦꯟꯕꯤꯒꯤ ꯐꯝꯐꯝꯗ ꯐꯝꯍꯜꯂꯤ꯫ ꯃꯅꯥꯏ ꯃꯁꯦꯜ ꯀꯌꯥꯅ ꯊꯧꯒꯜ ꯇꯧꯗꯨꯅ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯂꯩꯇꯅ ꯍꯤꯡꯈ꯭ꯔꯦ ꯂꯩꯔꯥꯡ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯊꯋꯥꯏ ꯑꯣꯏꯈꯤꯕ ꯀꯣꯔꯧꯕꯨꯗꯤ ꯈꯛ ꯀꯥꯎꯈꯤꯗꯦ꯫ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯦꯡꯊꯤꯅꯕ ꯍꯥꯏꯕꯗꯨꯃꯁꯨ ꯂꯩꯈꯤꯗ꯭ꯔꯦ꯫ ꯏꯪꯅ ꯆꯤꯛꯅ ꯃꯔꯥ ꯆꯦꯠꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯃꯀꯨꯝ ꯃꯊꯥ ꯁꯨꯔꯛꯇꯨꯅ ꯂꯩꯔꯥꯡꯒꯤ ꯄꯤꯕꯨꯛꯅꯨꯡꯗ ꯅꯥꯎꯄꯨꯔꯝꯕ ꯊꯋꯥꯏ ꯑꯗꯨ ꯇꯥꯏꯕꯪ ꯐꯥꯎꯔꯤ ꯅꯨꯄꯥꯅꯤ꯫ ꯁꯛꯇꯁꯨꯗ ꯀꯣꯔꯧꯒ ꯈꯦꯟꯅꯕ ꯂꯩꯇꯦ꯫ ꯅꯤꯡꯊꯦꯝꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯆꯥ ꯃꯀꯨꯝ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯖꯩ꯫ ꯃꯇꯥꯎ ꯀꯣꯔꯧꯒꯤ ꯃꯆꯥ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯉꯥꯜ ꯍꯥꯏꯅ ꯊꯣꯟꯕꯤꯔꯤ꯫ ꯆꯍꯤ ꯈꯔ ꯍꯧꯈ꯭ꯔꯕ ꯇꯨꯡꯗꯗꯤ ꯃꯉꯥꯜꯁꯨ ꯆꯥꯎꯕ ꯁꯔꯦꯞ ꯐꯥꯔꯛꯂꯤ꯫ ꯁꯔꯤꯠ ꯁꯔꯥꯛꯇ ꯂꯧꯁꯤꯡꯗ ꯃꯄꯥꯗꯒꯤ ꯇꯥꯗꯅ ꯇꯝꯍꯜꯂꯤ ꯍꯩꯍꯜꯂꯤ꯫ ꯃꯇꯤꯛ ꯆꯥꯔꯦ ꯈꯪꯂꯕ ꯀꯥꯟ ꯃꯉꯥꯜꯗ ꯅꯤꯡꯊꯧ ꯈꯨꯕꯝ ꯁꯤꯟꯅꯔꯤ꯫ ꯃꯇꯝ ꯀꯨꯏꯅ ꯆꯍꯤ ꯆꯥ ꯀꯌꯥ ꯍꯥꯡꯗꯨꯅ ꯂꯩꯔꯛꯂꯕ ꯅꯤꯡꯊꯧ ꯐꯝꯕꯥꯜꯗꯨꯒꯤ ꯃꯄꯨ ꯃꯉꯥꯜꯅ ꯑꯣꯏꯔꯤ꯫ ꯃꯆꯥꯅ ꯅꯤꯡꯊꯧ ꯑꯣꯏꯔꯛꯄ ꯑꯁꯤꯗ ꯂꯩꯔꯥꯡ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯀꯞꯆꯩ꯫ ꯀꯣꯔꯧꯕꯨꯁꯨ ꯌꯥꯝꯅ ꯅꯤꯡꯁꯤꯡꯉꯤ꯫ ꯅꯤꯡꯊꯦꯝꯁꯨ ꯃꯄꯤ ꯇꯥꯏ꯫ ꯃꯥꯒꯤ ꯃꯇꯥꯎ ꯀꯣꯔꯧꯅ ꯅꯤꯡꯊꯧ ꯑꯣꯏꯕ ꯎꯈꯤꯗꯦ꯫ ꯉꯁꯤ ꯃꯆꯥꯅ ꯑꯣꯏꯕꯁꯤꯗ ꯃꯇꯥꯎꯅ ꯑꯣꯏꯕꯒꯨꯝ ꯐꯥꯎꯏ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ꯫ ꯏꯇꯥꯎ, ꯉꯁꯤꯗꯤ ꯅꯪꯒꯤ ꯈꯨꯕꯝ ꯏꯁꯥꯅ ꯅꯤꯡꯊꯧ ꯑꯣꯏꯔꯤ꯫ ꯏꯁꯥ ꯄꯥꯡꯒꯜ ꯆꯥꯎꯔꯤ ꯏꯇꯥꯎ꯫ ꯂꯩꯔꯝꯂꯦꯟꯗꯒꯤ ꯅꯪ ꯌꯦꯡꯂꯛꯎꯀꯣ ꯏꯇꯥꯎ꯫